ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯃꯤꯔꯝꯂꯦꯟꯗ ꯂꯥꯏ ꯑꯅꯤꯈꯛ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯔꯣꯟꯕ ꯃꯤꯋꯥ ꯑꯃ ꯂꯥꯏꯔꯝꯂꯦꯟꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯅꯤꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯃꯁꯨ ꯂꯣꯟꯅ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯤꯋꯥ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ ꯁꯟꯗꯣꯛꯅꯔꯝꯃꯤ꯫ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕꯅꯤꯅ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯏ ꯈꯔ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯣꯡꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯔꯝꯂꯦꯟꯗ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯛꯇꯨꯗ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯐꯣꯡꯅ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯡꯕꯨ ꯐꯣꯡꯅ ꯄꯣꯛꯇ꯭ꯔꯗꯤ ꯂꯣꯟꯅ ꯄꯣꯛꯀꯦ ꯍꯥꯏꯔꯣꯏꯗ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯃꯔꯩ ꯌꯦꯠꯂꯛꯈꯤꯅꯨ ꯍꯥꯏ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯛꯏꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗ, ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯍꯤꯡꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤ꯫ ꯀꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯁꯤꯡꯁꯤꯁꯨ ꯇꯧꯕ ꯉꯝꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣꯏꯗ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤ ꯂꯥꯏ ꯅꯨꯄꯥꯁꯤꯡꯁꯨ ꯌꯥꯝ ꯄꯥꯝꯅꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯃꯨꯛ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯏꯍꯦ ꯀꯥꯎꯏꯅꯦ, ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯇꯨ ꯑꯥꯗ ꯑꯩꯈꯣꯏ ꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯂꯥꯏ ꯍꯅꯨꯕꯁꯤꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏ ꯅꯤꯡꯊꯧꯗ ꯃꯔꯥꯏꯅ ꯇꯝꯖꯔꯨꯁꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯈꯪꯅꯗꯕ ꯃꯤꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯃꯅꯤꯜ ꯌꯥꯝꯅ ꯀꯥꯕ ꯆꯍꯤ ꯆꯨꯞꯄ ꯀꯣꯡꯒꯣꯜ ꯁꯧꯔꯒ ꯂꯩꯕ ꯏꯐꯨꯠ ꯑꯃꯗꯅꯤ꯫ ꯏꯐꯨꯠ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯉꯥ ꯃꯈꯜ ꯀꯌꯥ ꯑꯇꯣꯞꯄ ꯂꯣꯛꯁꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯀꯣꯡꯒꯣꯜꯗ ꯁꯧꯔꯒ ꯂꯩꯕ ꯏꯐꯨꯠ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯉꯥꯁꯤꯡꯗꯨ ꯃꯥꯡꯈꯤ꯫ ꯅꯣꯡꯃ ꯏꯐꯨꯠ ꯑꯗꯨꯒ ꯁꯝꯅꯕ ꯂꯣꯛ ꯑꯃꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯀꯨꯝꯊꯔꯛꯏ꯫ ꯊꯦꯡꯒꯨ ꯂꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯅꯨꯄꯤ ꯂꯥꯞꯅꯁꯨ ꯀꯨꯝꯊꯒꯨꯝꯁꯤꯗ, ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯊꯤꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯊꯣꯛꯄ ꯑꯉꯛꯄꯅ ꯊꯜꯂꯕ ꯏꯐꯨꯠꯇꯣ ꯌꯧꯕꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯂꯝꯕꯤꯗꯣ ꯅꯣꯡ ꯆꯨꯕ ꯉꯥꯏꯔꯒ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯣꯡ ꯆꯨꯔꯗꯤ ꯂꯨꯛꯅꯨꯡ ꯃꯅꯨꯡꯗ ꯆꯪꯗꯕꯅꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯃꯇꯝꯁꯤꯕꯨ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯑꯇꯤꯌꯥꯁꯤꯁꯨ ꯅꯨꯃꯤꯠꯅ ꯄꯨꯝꯂꯪ ꯂꯩꯆꯤꯡ ꯑꯝꯇ ꯊꯥꯗꯦꯅꯦ, ꯉꯥꯜꯂꯤꯅꯦꯁꯦ꯫ ꯏꯄꯨꯔꯣꯏꯕ ꯊꯦꯡꯒꯨ ꯅꯣꯡ ꯇꯥꯕ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯟꯗꯝꯗꯤ ꯊꯦꯡꯊꯈꯤꯕ ꯌꯥꯏ꯫ ꯏꯐꯨꯠ ꯑꯃꯗꯒꯤ ꯐꯥꯎꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯄꯣꯠ ꯑꯗꯣ ꯑꯍꯥꯟꯕ ꯎꯕ ꯉꯝꯕꯗꯨꯅꯤ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯣ ꯊꯦꯡꯒꯨ ꯑꯃꯣ, ꯂꯨꯒꯗꯧꯔꯤꯗ ꯑꯩꯈꯣꯏꯅꯤ ꯈꯣꯡꯆꯠ ꯑꯁꯦ꯫ ꯐꯔꯦ, ꯏꯁꯤꯡ ꯃꯌꯥꯏꯁꯤꯗꯗꯤ ꯆꯠꯂꯨꯒꯨꯝꯁꯤ꯫ ꯂꯣꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗꯅꯦ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯏꯁꯤꯡꯗ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯨꯕ ꯌꯥꯏ꯫ ꯃꯔꯝꯁꯤꯅ ꯏꯁꯤꯡ ꯂꯩꯔꯥꯏꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ꯫ ꯊꯦꯡꯒꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨ ꯂꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯆꯠꯈ꯭ꯔꯦ꯫ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯎꯃꯪ ꯑꯗꯨꯗ ꯎꯅꯥ ꯋꯥꯅ ꯁꯦꯠꯄ ꯃꯀꯣꯛꯇ ꯎꯆꯦꯛ ꯃꯇꯨ ꯊꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯎ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯍꯧꯕ ꯃꯔꯛ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯣꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯅ ꯎꯏ, ꯑꯩꯗꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯈꯔꯁꯨ ꯁꯣꯛꯂꯒꯅꯦ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯁꯤꯔꯤꯔꯥꯅ ꯍꯥꯏꯖꯅꯔꯒ ꯌꯣꯟꯒꯅꯤ ꯑꯩꯗꯤ꯫ ꯂꯣꯛꯇꯨꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨ ꯍꯥꯟꯅ ꯈꯟꯈꯤꯅꯨ ꯃꯣꯂꯤ, ꯑꯩꯈꯣই ꯆꯥꯝꯃ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯒꯗꯧꯔꯤꯕꯁꯦ ꯀꯣꯡꯒꯣꯜ ꯉꯥꯛꯇ ꯀꯥꯕ ꯏꯐꯨꯠ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ, ꯃꯁꯤꯅꯤ ꯍꯥꯟꯅ ꯈꯪꯒꯗꯧꯔꯤꯕꯁꯦ꯫ ꯃꯔꯛꯇꯨꯗꯒꯤ ꯇꯣꯃꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯍꯣ, ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇ ꯐꯥꯎꯒꯠꯂꯛꯄ ꯇꯥꯔꯕ ꯑꯩꯗꯤ ꯃꯀꯨꯞ ꯃꯇꯥ ꯐꯥꯎꯕ ꯆꯤꯊꯗꯅ ꯀꯣꯠꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯂꯣꯛꯇꯨꯝꯅ ꯉꯥꯏꯈꯣ, ꯅꯣꯏꯒꯤ ꯋꯥꯈꯜꯗꯣ ꯐꯃꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯀꯣꯡꯒꯣꯜ ꯀꯥꯕ ꯏꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯁꯦ
ꯑꯁꯤꯒꯨꯝꯕꯗꯤ ꯑꯣꯏꯔꯣꯏꯗꯅ ꯐꯧꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯏꯆꯥꯁꯥ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯁꯤ ꯂꯦꯞꯇꯅ ꯆꯠꯂꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝ ꯂꯩ ꯑꯩꯗꯤ ꯐꯝꯃꯦ ꯋꯥꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯏꯐꯨꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯅꯥꯀꯜꯗꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅꯤ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯆꯦꯟꯈꯤ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯂꯝꯗ꯭ꯔꯤꯕꯣꯏꯔꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯌꯣꯛꯄ ꯐꯪꯖꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯌꯣꯛꯄ ꯐꯪꯖꯕꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯒꯗꯧꯔꯤꯕꯅꯤ ꯂꯥꯏ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯋꯥꯕꯤꯒꯅꯨ ꯏꯄꯨꯔꯣꯏꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯃꯠꯇꯅ ꯃꯐꯝꯁꯤ ꯊꯤꯕ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯣꯏ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤꯕ ꯏꯄꯨꯠ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯖꯁꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯜꯂꯒ ꯂꯥꯛꯆꯁꯅꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯄꯣꯛꯂꯒꯁꯨ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯄ ꯌꯥꯔꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯏꯆꯥꯁꯦ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅꯕꯨ ꯃꯤꯔꯝꯂꯦꯟꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯌꯥꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯤꯛꯄꯥꯛꯇꯁꯨ ꯂꯥꯏꯌꯥꯝꯗꯨ ꯃꯥꯂꯦꯝꯗ ꯌꯦꯡꯊꯔꯒ ꯋꯥ ꯈꯟꯅꯔꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯂꯥꯏ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯌꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯃꯒ ꯇꯥꯏꯕꯪ ꯃꯤ ꯑꯁꯦ ꯄꯣꯛꯂꯨꯔꯤꯕꯅꯣ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯈꯪꯅꯖꯕꯤ ꯂꯥꯏ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯆꯃꯝꯅꯔꯤꯕꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯖꯒꯦ ꯂꯥꯏꯔꯦꯝꯕꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯅꯤꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯨꯕꯒꯤ ꯃꯔꯝꯁꯦ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯌꯦꯡꯊꯈꯤꯕꯗ ꯃꯤꯔꯝꯂꯦꯟꯗꯤ ꯏꯁꯪ ꯁꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯗꯣ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯨꯝꯍꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯁꯦ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛꯇꯪ ꯀꯨꯝꯂꯒ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯔꯝꯅ ꯇꯧꯕꯒꯦ ꯈꯪꯅꯤꯡꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈꯤꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯥꯏ ꯂꯥꯏꯔꯦꯝꯕꯤ ꯅꯪꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯁꯨꯒꯥꯏꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤꯅꯦ ꯂꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯏꯅꯤꯡꯊꯧ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯄꯥꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛꯇꯪ ꯀꯨꯝꯂꯨꯕ ꯀꯣꯏꯔꯨꯕꯁꯤꯅꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯥꯏ ꯑꯣꯏꯅ ꯀꯔꯝꯅ ꯂꯩꯔꯨꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯀꯔꯝꯅ ꯄꯣꯛꯂꯤꯕꯅꯣ ꯁꯤꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯕ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯥ 9 ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏ ꯅꯤꯡꯊꯧꯗꯣ ꯍꯥꯏꯐꯦꯠ ꯉꯛꯅ ꯃꯉꯛ ꯃꯁꯥꯗꯨ ꯇꯤꯡꯈꯠꯂꯛꯂꯒ ꯀꯔꯤ ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯨꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯒꯁꯨ ꯃꯆꯥꯗꯨꯗꯤ ꯂꯥꯏ ꯑꯣꯏꯅ ꯄꯣꯛꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯂꯥꯏ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣꯕꯨ ꯉꯁꯥꯏ ꯃꯈꯩ ꯏꯕꯦꯝꯃꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯏꯅꯤꯡꯊꯧꯗꯤ ꯋꯥꯈꯜ ꯏꯇꯥ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯜꯂꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯦꯜꯂꯝꯕ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯆꯝꯐꯨꯠ ꯑꯣꯏꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯗꯅ ꯄꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯀꯔꯤꯅꯣ ꯗꯩꯄꯨ ꯃꯣꯏ ꯑꯅꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯌꯥꯎꯗ꯭ꯔꯒ ꯀꯔꯝ ꯍꯥꯏꯅ ꯍꯣꯏꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯥꯡꯈꯤꯗꯅ ꯂꯥꯏ ꯑꯣꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯂꯣꯠꯂꯒ ꯃꯆꯥꯗꯣ ꯃꯤꯔꯝꯂꯦꯟꯗ ꯊꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛꯇ ꯄꯨꯈꯠꯄꯤꯔꯨ ꯂꯥꯎꯑꯣꯅ ꯑꯩꯈꯣꯏꯗ ꯀꯧꯔꯤ ꯅꯠꯇ꯭ꯔꯣ ꯂꯥꯏ ꯃꯌꯥ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯅꯤꯡꯂꯕꯁꯨ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯔꯝꯂꯦꯟꯗ ꯃꯆꯥꯗ ꯌꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯕꯁꯨ ꯑꯃꯨꯛ ꯄꯥꯝꯗꯕ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯅꯤ ꯌꯥꯔꯦ ꯃꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯑꯗꯨꯝ ꯂꯩꯍꯟꯈ꯭ꯔꯣ ꯑꯍꯩꯄꯥ ꯁꯥꯗꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯝꯇꯗꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯒ ꯃꯁꯤꯗꯤ ꯃꯆꯤꯡ ꯑꯃꯒꯤ ꯂꯥꯏ ꯅꯨꯄꯤꯅꯤꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯑꯗꯨꯝ ꯂꯩꯍꯟꯈ꯭ꯔꯣꯗ ꯂꯥꯏ ꯍꯅꯨꯕꯗꯨꯅ ꯑꯗꯨꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯅꯦ ꯅꯣꯏꯕꯣ ꯂꯥꯏ ꯃꯌꯥꯝꯗꯨꯅ
ꯈꯣꯏꯔꯦ ꯑꯔꯨꯕ ꯋꯥꯐꯝ ꯑꯩꯗꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤꯗꯣ ꯍꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯁꯨꯝ ꯆꯝꯊꯔꯛꯄꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯣ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯁꯨꯝ ꯇꯣꯈꯥꯏꯔꯛꯇꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯧꯖꯤꯛ ꯏꯐꯨꯠ ꯑꯗꯨ ꯂꯣꯠꯂꯒ ꯍꯤꯡꯕꯅꯦ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯋꯥꯔꯤꯁꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝꯗꯒꯤ ꯇꯥꯍꯧꯔꯤꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯂꯥꯏ ꯑꯍꯜꯗꯨꯗ ꯏꯁ ꯏꯄꯨꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯇꯜꯂꯦ ꯌꯥꯝ ꯉꯥꯡꯅꯔꯤꯕ ꯈꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯁꯨꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯥꯏꯁꯤꯡꯗꯨꯁꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗꯨ ꯌꯣꯛꯄꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯂꯩꯔꯝꯂꯦꯟꯗ ꯄꯨꯈꯠꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯂꯣꯟꯅ ꯂꯩꯔꯤꯕ ꯃꯣꯏꯅ ꯉꯁꯥꯏ ꯉꯥꯡꯈꯤꯕ ꯋꯥꯔꯤꯗꯨ ꯑꯩꯗꯤ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯎꯔꯦꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯖꯥꯠꯅꯣꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯐꯨꯠ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯊꯦꯡꯒꯨ ꯂꯥꯕꯅ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯐꯨꯠꯇꯨꯕꯨ ꯊꯤꯈꯤꯁꯤꯔꯅꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯊꯥ ꯐꯅꯗꯤ ꯌꯥꯝꯃꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅꯤꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃ ꯂꯥꯜꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯗꯨꯅꯗꯤ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯆꯝꯕ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯅꯩ ꯁꯅꯥ ꯌꯥꯏꯑꯣꯏꯕ ꯈꯨꯗꯛꯀ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯅꯤꯅꯦ ꯅꯨꯄꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯣ ꯊꯦꯡꯒꯨ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯁꯤꯡ ꯃꯁꯤ ꯐꯪꯂꯒ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯗꯣ ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯁꯤꯈꯛꯀꯤ ꯋꯥꯅꯤ ꯀꯥꯟꯅꯗꯦ ꯂꯥꯛꯅꯤ ꯂꯥꯛꯑꯕꯅꯤꯅ ꯐꯪꯅꯕ ꯊꯤꯔꯁꯤꯗ ꯅꯨꯄꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯎꯃꯪꯂꯣꯝꯗ ꯏꯐꯨꯠ ꯊꯤꯕ ꯂꯥꯛꯂꯤꯕ ꯎꯅꯥꯋꯥꯅ ꯁꯦꯠꯄꯁꯤꯡꯗꯨꯁꯨ ꯊꯦꯡꯒꯨꯅ ꯆꯠꯈꯤꯕ ꯂꯣꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯣꯏ ꯃꯔꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯣꯂꯤ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏ ꯑꯁꯤꯒꯤ ꯂꯣꯛ ꯑꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯂꯣꯛꯇꯨꯝꯅ ꯃꯌꯥꯝ ꯏꯐꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯂꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡꯒꯤ ꯏꯁꯤꯡ ꯇꯥꯁꯤꯜꯂꯒ ꯏꯐꯨꯠ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯂꯣꯛ ꯑꯁꯤꯒꯤ ꯃꯔꯤꯟ ꯊꯤꯔꯒ ꯆꯠꯈ꯭ꯔꯁꯤ ꯑꯩꯗꯤ ꯂꯣꯛ ꯑꯁꯤꯒꯤ ꯃꯥꯡꯂꯣꯝꯗ ꯆꯠꯂꯤꯀꯣ ꯃꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯕ ꯃꯐꯝ ꯑꯃꯗ ꯃꯣꯡꯁꯣꯡ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯃꯆꯥ ꯈꯔ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯛ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯛ ꯆꯥꯎꯅ ꯆꯦꯟꯊꯔꯤ ꯂꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯂꯝꯕ ꯅꯨꯡꯁꯥ ꯑꯃꯣꯝ ꯑꯃꯅ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯈꯦꯜ ꯂꯥꯟꯈ꯭ꯔꯦꯅ ꯑꯗꯨꯒ ꯂꯣꯛ ꯑꯁꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯒꯗꯕ ꯁꯥꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯅꯨꯡꯁꯥ ꯃꯆꯥꯁꯤꯡꯗꯨ ꯃꯄꯤꯒꯤ ꯃꯅꯥꯛꯇ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯅꯔꯦ ꯑꯗꯨꯒ ꯂꯣꯛꯀꯤ ꯏꯁꯤꯡꯗꯨ ꯀꯨꯠ ꯊꯛꯏ ꯅꯨꯡꯁꯥ ꯃꯄꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥ ꯅꯣꯏꯕꯨ ꯁꯁꯤꯗꯨ ꯑꯣꯛꯇ꯭ꯔꯕꯣ ꯅꯨꯡꯁꯥ ꯃꯆꯥ ꯑꯃꯅ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯊꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯅꯝꯃꯤꯕ ꯑꯍꯥꯎꯕ ꯃꯅꯝꯁꯦ ꯑꯁꯤ ꯆꯥꯅꯤꯡꯉꯤ ꯅꯣꯏ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯦ ꯀꯥꯟꯅꯗꯦ ꯆꯦꯟꯊꯔꯛꯂꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯆꯥꯕ ꯌꯥꯕ ꯁꯥꯍꯤꯡ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯁꯣꯝꯗ ꯃꯣꯏ ꯃꯔꯤꯗꯨ ꯂꯣꯛ ꯃꯆꯥꯗꯨꯒꯤ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯀꯨꯝꯃꯒ ꯂꯥꯛꯄꯒꯤ ꯃꯅꯝ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯐꯪꯂꯤꯕ ꯃꯅꯝ ꯃꯍꯥꯎ ꯑꯗꯨ ꯃꯣꯂꯤꯅ ꯂꯣꯛꯇꯨꯝꯗ ꯁꯥ ꯉꯥ ꯆꯥꯈꯤꯗꯕꯁꯤ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯎꯃꯪ ꯋꯥꯃꯪꯗ ꯄꯥꯜꯂꯝꯕ ꯑꯐꯪ ꯑꯐꯪꯕ ꯎꯍꯩ ꯈꯔ ꯆꯥꯔꯒ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯝꯂꯅꯤ ꯑꯗꯣ ꯃꯐꯝꯁꯤꯁꯨ ꯁꯥ ꯑꯝꯇꯁꯨ ꯊꯦꯡꯅꯗꯦꯅꯦꯀꯣ ꯂꯣꯛꯇꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯃꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯨ ꯏꯁꯤꯡ ꯂꯣꯛꯇꯨꯒꯤ ꯃꯌꯥꯏꯗꯨ ꯂꯦꯞꯄꯒ ꯀꯔꯤꯅꯣ ꯂꯣꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕꯁꯤꯕꯣ ꯁꯔꯨ ꯑꯀꯪꯕꯔꯣ ꯏꯋꯥ ꯋꯥꯎꯗ꯭ꯔ ꯃꯆꯨꯁꯦ ꯃꯁꯤꯗꯤ ꯀꯩꯅꯤꯅꯦ ꯃꯁꯤꯗꯤ ꯏꯇꯣꯝꯇ ꯊꯦꯡꯅꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯂꯣꯛ ꯃꯔꯤꯜꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯃꯥꯅꯁꯨ ꯇꯣꯃꯥꯗꯨ ꯂꯥꯞꯅ ꯎꯔꯤ ꯇꯣꯃꯥꯒ ꯅꯨꯡꯁꯥꯒ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯂꯥꯞꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯨꯡꯁꯥꯗꯨ ꯇꯣꯃꯥꯗ ꯌꯦꯡꯂꯒ ꯑꯣ ꯃꯅꯝꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯒꯤ ꯃꯅꯝ ꯑꯣꯏꯔꯦꯗꯅ ꯈꯅꯥꯎꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯀꯗꯧꯔꯤꯅꯦꯀꯣ ꯁꯣꯝꯗ ꯇꯣꯃꯥꯁꯨ ꯅꯨꯡꯁꯥꯗ ꯐꯤꯕꯝ ꯁꯦꯝꯂꯒ ꯀꯩꯅꯣꯗꯤ ꯅꯨꯡꯁꯥꯅꯤ ꯂꯣꯛꯇꯨꯝ ꯃꯣꯂꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯄꯨ ꯐꯧꯔꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ
ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯔꯤꯁꯤꯕꯣ ꯏ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯨ ꯃꯣꯏ ꯍꯨꯝꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯒꯨꯝꯕ ꯇꯔꯥ ꯆꯥꯎꯕ ꯅꯨꯡꯁꯥꯁꯤꯗꯤ ꯏꯇꯣꯝꯇ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯑꯁꯣꯝꯗ ꯐꯧꯔꯥꯒ ꯃꯣꯂꯤꯒ ꯂꯣꯛꯇꯨꯝꯒꯗꯨ ꯎ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯂꯣꯛꯇꯨꯝꯅ ꯅꯨꯡꯁꯥꯁꯤꯅ ꯇꯣꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯍꯦꯛ ꯆꯣꯡꯁꯤꯟꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯥꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯒ ꯇꯥꯁꯤꯅ ꯊꯨꯝꯅ ꯊꯤꯟꯖꯤꯟꯒꯗꯕꯅꯤ ꯃꯣꯂꯤꯅ ꯅꯨꯡꯁꯥꯁꯦ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣꯗꯨꯗꯤ ꯏꯄꯨ ꯐꯧꯔꯥꯅ ꯏꯕꯦꯝꯃ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯁꯥ ꯀꯩ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯍꯨꯝꯅ ꯄꯤꯛꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗꯤ ꯀꯔꯤꯒꯤ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯁ ꯀꯗꯥꯏꯗꯒꯤ ꯑꯄꯤꯛꯄ ꯅꯨꯡꯁꯥꯅꯣꯗ ꯏꯄꯨ ꯎꯊꯛꯇꯒꯤ ꯌꯦꯡꯊꯕ ꯐꯥꯎꯕ ꯃꯅꯥꯛꯇ ꯇꯦꯛꯂꯒ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯒ ꯆꯥꯎꯕ ꯁꯥꯡꯕ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯀꯥꯟꯅꯗꯦ ꯅꯨꯡꯁꯥꯁꯦ ꯇꯣꯃꯥ ꯇꯝꯅ ꯂꯨꯝꯃꯒ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯦꯝ ꯁꯥꯁꯦ ꯂꯣꯛꯇꯨꯝꯗꯤ ꯀꯥꯏꯗꯧ ꯆꯠꯈ꯭ꯔꯦ ꯐꯧꯔꯥꯒ ꯃꯣꯂꯤꯒ ꯈꯠꯅꯔꯤꯉꯩ ꯂꯣꯛꯇꯨꯝꯗꯤ ꯅꯨꯡꯁꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯊꯒꯗꯧꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯂꯣꯛ ꯃꯌꯥꯏꯗꯨꯗ ꯇꯣꯃꯥꯗꯨꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯅꯨꯡꯁꯥꯗꯨꯗ ꯀꯤꯅ ꯌꯦꯡꯂꯤ ꯅꯨꯡꯁꯥꯗꯨ ꯇꯣꯃꯥ ꯇꯝꯅ ꯂꯣꯛ ꯃꯔꯤꯜꯗꯨꯗ ꯆꯣꯡꯗꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯂꯣꯛꯇꯨꯝꯗꯨ ꯃꯥꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯇꯥꯗꯨ ꯆꯦꯠꯅ ꯌꯨꯡꯅ ꯄꯥꯏꯔꯒ ꯅꯨꯡꯁꯥ ꯇꯝꯅ ꯌꯨꯡꯅ ꯆꯣꯡꯊꯈꯤ ꯅꯨꯡꯁꯥꯗꯨ ꯇꯣꯃꯥ ꯇꯝꯅ ꯐꯧꯔꯥꯃꯨꯛ ꯂꯥꯎꯕ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯛꯇꯨꯝꯗꯨ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯟꯗ ꯗꯛ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯟꯗ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯕꯒ ꯂꯣꯛꯇꯨꯝꯅ ꯏ ꯀꯩꯅꯣ ꯅꯨꯡꯁꯥꯁꯤꯗꯤ ꯑꯩꯒꯤ ꯇꯥꯁꯤꯅ ꯊꯤꯟꯕꯁꯤ ꯆꯪꯗꯦꯅ ꯃꯁꯤꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯣꯂꯤꯒ ꯏꯄꯨ ꯐꯧꯔꯥꯒꯗꯨꯅ ꯀꯗꯥꯏꯗ ꯏ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩ ꯇꯝꯅ ꯌꯨꯡꯅ ꯇꯥꯁꯤ ꯄꯥꯏꯔꯒ ꯎꯊꯛꯁꯤ ꯆꯣꯡꯊꯔꯛꯏꯅꯦ ꯅꯨꯡꯁꯥꯗꯨ ꯂꯣꯛꯇꯨꯝꯅ ꯇꯥꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥꯗꯨꯅ ꯂꯣꯛꯇꯨꯝꯗꯨ ꯂꯥꯛꯇ ꯂꯪꯊꯣꯔꯛꯏ ꯃꯣꯂꯤꯒ ꯐꯧꯔꯥꯒꯗꯨꯁꯨ ꯆꯥꯎꯔꯕ ꯅꯨꯡꯁꯥꯗꯨꯒꯤ ꯃꯊꯛꯇ ꯗꯛ ꯗꯛ ꯂꯥꯎꯅ ꯇꯥꯔꯒ ꯅꯨꯡꯁꯥꯗꯨꯒꯤ ꯃꯉꯛꯁꯝ ꯑꯃꯗꯤ ꯃꯔꯤꯡꯖꯨꯝꯗ ꯇꯥꯁꯤꯡ ꯑꯗꯨꯅ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯍꯟꯗꯛꯇꯤ ꯇꯥ ꯑꯍꯨꯝꯒꯤ ꯆꯩꯅꯥꯅ ꯅꯨꯡꯁꯥꯗꯨ ꯈꯔ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯇꯣꯃꯥꯁꯨ ꯃꯣꯏ ꯑꯍꯨꯝꯗ ꯎꯕꯗ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯉꯦ ꯈꯟꯖꯔꯤ ꯅꯨꯡꯁꯥꯗꯨ ꯃꯣꯏ ꯃꯔꯤꯗ ꯌꯦꯡꯂꯒ ꯑꯣ ꯃꯣꯏ ꯃꯔꯤꯁꯤꯗꯤ ꯁꯗꯥꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯗꯣꯏꯅꯤꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯃꯣꯏ ꯃꯔꯤꯅ ꯉꯝꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯗꯤ ꯀꯅꯥ ꯌꯣꯛꯄꯤꯍꯧꯒꯅꯤ ꯃꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯇꯥꯅ ꯊꯤꯟꯗꯅ ꯍꯥꯠꯀꯗꯕꯒꯤ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎ ꯁꯥꯡꯂꯕ ꯅꯨꯡꯁꯥꯗꯨ ꯌꯥꯝ ꯂꯥꯏꯅ ꯂꯥꯛꯆꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯗꯥꯟꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯤ ꯃꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥꯗꯨ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯕꯒ ꯃꯣꯂꯤꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯑꯃꯣꯝꯅꯤ ꯇꯣꯃꯥꯅ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯅꯨꯡꯁꯥ ꯑꯃꯣꯝꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯔꯣꯏꯗ꯭ꯔꯣ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯒꯦ ꯇꯧꯔꯤꯗꯣ ꯅꯣꯏ ꯍꯥꯠꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯗꯥꯏ ꯇꯥꯗꯨꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯍꯥꯠꯀꯦ ꯉꯥꯏꯈꯣꯅꯦ ꯇꯣꯃꯥ ꯃꯁꯥ ꯆꯦꯜꯂꯤꯕ ꯃꯕꯨꯛ ꯊꯛꯂꯤꯕ ꯃꯃꯥ ꯑꯣꯏꯔꯕ ꯑꯁꯤꯒꯨꯝꯂꯕ ꯁꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯥꯠꯁꯦ ꯍꯥꯏꯕꯅꯣ ꯅꯨꯡꯁꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯍꯜꯂꯛꯄꯁꯨ ꯉꯝꯂꯔꯣꯏ ꯁꯥꯁꯦ ꯍꯥꯠꯂꯔꯣꯏꯁꯤ ꯃꯌꯥꯝ ꯐꯧꯔꯥꯅ ꯍꯣꯏꯗ ꯍꯥꯠꯂꯨꯔꯅꯨꯗ ꯃꯌꯦꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ ꯃꯕꯨꯛꯁꯨ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯊꯝꯂꯝꯂꯣ ꯃꯆꯥꯁꯤꯡꯗꯨꯅ ꯃꯔꯥꯏꯅ ꯊꯤꯖꯔꯛꯆꯅꯤ ꯏꯐꯨꯠꯇꯣ ꯐꯪꯅꯅꯕ ꯊꯨꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯁꯤ ꯐꯧꯔꯥꯅ ꯏꯐꯨꯠ ꯄꯜꯂꯛꯄꯗꯨꯗ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯍꯥꯏꯐꯦꯠ ꯉꯪꯂꯒ ꯅꯈꯣꯏꯅ ꯏꯐꯨꯠ ꯑꯗꯣ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯤꯔꯤꯕꯅꯣ ꯅꯨꯡꯁꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯣꯏ ꯃꯔꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯣꯃꯥꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯏꯐꯨꯠ ꯍꯪꯂꯛꯏꯗꯨ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯂꯣꯛꯇꯨꯝꯅ ꯅꯨꯡꯁꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯨꯡꯁꯥꯁꯤꯅꯅꯤ ꯃꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯃꯥꯒꯤ ꯃꯀꯣꯟ ꯇꯝꯅ ꯊꯥꯡꯂꯒ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥꯒꯤ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯂꯒ ꯂꯥꯌꯦꯡꯕꯤꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯡꯁꯥ ꯑꯃꯣꯝꯒꯤ ꯃꯆꯥ ꯃꯉꯥꯗꯨꯗꯤ ꯃꯣꯂꯤꯒ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯐꯧꯔꯥ ꯂꯣꯛꯇꯨꯝ ꯇꯣꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯑꯃꯣꯝꯒꯗꯤ ꯃꯩ ꯑꯃ ꯊꯥꯔꯒ ꯁꯥ ꯈꯔ ꯌꯥꯏꯔꯒ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤ ꯅꯨꯡꯁꯥ ꯑꯃꯣꯝꯅ ꯏꯐꯨꯠ ꯑꯗꯨꯗ ꯂꯥꯏ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯒ ꯂꯩꯔꯕ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯏꯐꯨꯠ ꯑꯗꯨꯗ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯂꯩꯔꯝꯂꯦꯅ ꯊꯝꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯒꯦ ꯈꯜꯂꯤ ꯃꯣꯂꯤꯗꯨ ꯅꯨꯡꯁꯥ ꯃꯆꯥꯁꯤꯡꯗꯨꯒ ꯁꯥꯟꯅꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯗꯨꯕꯨ ꯌꯣꯛꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯗꯨꯝ ꯍꯤꯡꯕ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯆꯥꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯅ ꯄꯣꯛꯄꯅꯤꯅ
ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯗ꯭ꯔꯦꯗꯣ ꯃꯔꯝꯗꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯃꯆꯥꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏ ꯑꯃ ꯑꯣꯟꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯃꯥꯡꯈꯤꯕꯅꯤ ꯂꯩꯔꯝꯂꯦꯟꯒꯤ ꯂꯥꯏꯁꯤꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯂꯩꯔꯝꯂꯦꯟꯗ ꯀꯔꯝꯅ ꯂꯩꯕ ꯌꯥꯒꯗꯣꯏꯅꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕ ꯉꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏ ꯑꯃꯨꯛ ꯑꯣꯏꯍꯟꯒꯅꯤ ꯃꯁꯤꯅꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯣꯃꯥꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯏꯐꯨꯠ ꯊꯤꯕ ꯂꯥꯛꯏꯁꯤꯗꯤ ꯑꯉꯥꯡꯗꯨ ꯂꯧꯕ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯌꯥꯔꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯍꯦꯔꯥ ꯅꯨꯄꯥ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯤ ꯑꯗꯨꯛ ꯆꯦꯜꯂꯝꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯌꯥꯝꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕ ꯄꯥꯝꯂꯤꯕꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯦꯝꯅ ꯌꯣꯛꯆꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯤꯔꯝꯒꯗꯕ ꯅꯠꯇꯦ ꯃꯣꯏ ꯃꯔꯤꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥ ꯂꯩꯐꯝ ꯀꯣꯡꯒꯣꯜ ꯀꯥꯕ ꯏꯐꯨꯠꯇꯨ ꯌꯧꯒꯗꯕ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯀꯤ ꯃꯇꯝ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ ꯊꯦꯡꯒꯨ ꯑꯃꯣꯝꯒ ꯂꯥꯕꯒꯗꯨ ꯂꯣꯛ ꯃꯔꯤꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯀꯨꯜꯂꯒ ꯊꯦꯡꯒꯨ ꯑꯃꯣꯝꯅ ꯅꯨꯄꯥ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯌꯦꯡꯂꯒ ꯏꯄꯨꯠꯁꯤꯗꯤ ꯑꯥꯗ ꯎꯔꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯔꯤꯜꯁꯦ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯐꯨꯠ ꯌꯧꯅꯕ ꯂꯥꯟꯒꯗꯧꯔꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯤ ꯃꯩ ꯆꯥꯛꯄ ꯏꯁꯤꯡ ꯂꯣꯛ ꯑꯆꯧꯕ ꯑꯃꯅ ꯊꯠꯂꯒ ꯂꯩꯔꯦꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯟꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗꯤ ꯏꯁꯤꯡ ꯃꯊꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯆꯠꯈ꯭ꯔꯁꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯆꯥꯛꯂꯤꯕ ꯃꯩꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯊꯥꯎꯒꯤ ꯃꯅꯤꯟꯅꯅꯤ ꯏꯁꯤꯡ ꯑꯁꯤꯅ ꯁꯥꯕ ꯍꯦꯟꯃꯟꯕꯒꯤ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯄꯅꯤ ꯅꯥꯀꯟꯗ ꯀꯣꯏꯔꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯊꯤꯈꯤꯁꯤ ꯏꯐꯨꯠꯇ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ ꯂꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯔꯦꯗ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄꯅ ꯍꯥꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯄ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯏꯁꯥꯒ ꯃꯐꯝꯁꯤꯗ ꯍꯤꯡꯕ ꯄꯥꯝꯂꯛꯑꯦ ꯉꯁꯤꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯤꯕ ꯅꯥꯏꯕ ꯃꯄꯣꯛꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯗꯤ ꯁꯤꯕ ꯅꯥꯏꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯌꯦꯡꯅꯤꯡꯂꯨꯕꯒꯤ ꯃꯤꯔꯝꯂꯦꯟꯗ ꯃꯇꯝ ꯈꯔ ꯍꯤꯡꯂꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯁꯤꯕ ꯅꯥꯏꯗꯕ ꯃꯄꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯍꯅꯨꯕꯁꯨ ꯅꯥꯏꯗꯕ ꯃꯄꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯨꯛ ꯄꯣꯛꯄꯒꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ ꯂꯥꯏ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯒ ꯌꯦꯡꯈꯤꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯔꯤ ꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯨꯝꯍꯩꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯡꯃ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯃꯆꯥꯗꯨ ꯌꯥꯎꯅ ꯃꯐꯝꯁꯤꯗ ꯄꯨꯈꯠꯂꯛꯄ ꯌꯥꯕꯅꯤꯅꯦ ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯨꯗꯧꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯣꯅ ꯍꯥꯏꯖꯕꯅ ꯐꯗꯣꯏꯔꯥ ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥꯁꯤ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯥꯏ ꯑꯣꯜꯍꯜꯂꯒ ꯂꯩꯔꯝꯂꯦꯟꯗ ꯀꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯏꯄꯨꯗꯧꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯃꯗꯅꯤ ꯑꯩꯕꯨ ꯃꯐꯝꯗꯨ ꯇꯥꯅ ꯄꯥꯏꯈꯠꯄ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯦꯔꯥ ꯂꯥꯏꯅꯕꯨ ꯄꯥꯏꯕ ꯉꯝꯗꯦꯕ꯭ꯔꯥ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯄꯨꯗꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯄꯨꯗꯧ ꯎꯅꯕ ꯄꯥꯏꯈꯠꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧꯗꯨ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯂꯥꯏ ꯏꯄꯨꯗꯧꯅ ꯂꯥꯏꯅꯤꯡꯊꯧꯗ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯃꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯏ ꯑꯣꯜꯍꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯣꯅꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯪꯂꯤꯕꯗꯣ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯊꯔꯝꯗꯥꯏ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯕ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯔꯛꯄ ꯂꯩꯍꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯅꯔꯛꯇꯅꯕ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯥꯏꯔꯛꯇꯒꯤ ꯃꯤ ꯑꯣꯟꯖꯈꯤꯕꯕꯨ ꯑꯣꯟꯖꯈꯤꯁꯅꯨ ꯍꯥ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯆꯥꯅꯤ ꯅꯪꯗꯤ ꯍꯥ ꯂꯥꯏꯅꯤꯡꯊꯧꯅ ꯇꯞꯅ ꯏꯄꯨꯅ ꯄꯤꯖꯅꯤꯡꯕ ꯑꯃꯍꯦꯛꯇ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤꯗꯤ ꯂꯦꯝꯅꯕꯨ ꯆꯥꯔꯒꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯎꯔꯦ ꯏꯕꯣ ꯅꯪ ꯁꯤꯃ ꯐꯔꯛ ꯇꯨꯔꯛꯀꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯒ ꯍꯦꯛ ꯂꯩꯔꯗꯅ ꯂꯥꯏꯅꯤꯡꯊꯧꯗꯨ ꯂꯩꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯒ ꯃꯤꯔꯝꯂꯦꯟꯗ ꯌꯦꯡꯂꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯆꯠꯅꯤꯡꯗꯕ ꯀꯔꯝꯕ ꯂꯥꯏꯕꯨ ꯂꯩꯔꯝꯒꯗꯣꯏꯅꯣ ꯂꯥꯏ ꯑꯩꯈꯣꯏꯅ ꯃꯤꯔꯝꯂꯦꯟ ꯀꯨꯝꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯄꯨ ꯑꯣꯏꯕ ꯇꯥꯅꯩꯗꯣ
ꯃꯀꯣꯛ ꯇꯥꯅꯅꯕꯗ ꯍꯥꯠꯇꯣꯛꯅꯩꯗꯣ ꯃꯁꯤꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯦ ꯂꯥꯏ ꯑꯩꯈꯣꯏꯗꯁꯨ ꯍꯩꯅꯔꯛꯄ ꯌꯥꯏ ꯈꯪꯕꯒꯤ ꯏꯄꯨꯗꯧꯅ ꯑꯊꯤꯡꯕ ꯄꯤꯔꯤꯅꯤ ꯐꯩꯖꯣꯝꯁꯤꯁꯨ ꯑꯍꯥꯡꯕ ꯃꯂꯪꯁꯤꯗ ꯀꯣꯠꯄꯥꯏꯃꯨꯛ ꯄꯥꯏꯔꯤꯅ ꯇꯧꯔꯤꯕꯁꯦ ꯐꯔꯦꯅꯦ ꯑꯩꯁꯦ ꯏꯄꯨꯗꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯥꯏ ꯑꯣꯏꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯁꯦꯕ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯁꯦꯜꯅ ꯑꯩꯕꯨ ꯎꯕꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯨꯟꯅꯔꯛꯄ ꯃꯇꯝ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯑꯩꯉꯣꯟꯗ ꯍꯨ ꯑꯣꯏꯍꯧꯒꯗꯣꯏꯅꯤ ꯃꯤꯆꯪ ꯃꯤꯈꯩꯅ ꯍꯦꯛꯇ ꯍꯥꯏꯒꯗꯣꯔꯤꯕꯅꯤ ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯩꯒꯤ ꯂꯥꯏꯄꯨ ꯁꯥꯕꯗ ꯌꯦꯛꯅꯕ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯥꯏꯅꯤꯡꯊꯧꯒꯤ ꯇꯨꯡꯗꯒꯤ ꯂꯥꯏ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯤꯡꯊꯧꯒꯤ ꯁꯩꯔꯦꯡꯗꯣ ꯁꯩꯔꯦꯡ ꯅꯠꯇꯦꯍꯦ ꯏꯄꯨꯗꯧꯅ ꯃꯥꯒꯤ ꯐꯛꯂꯥꯡꯗ ꯏꯔꯒ ꯊꯝꯕꯗꯣ ꯆꯤꯟꯐꯥ ꯄꯨꯔꯒ ꯍꯥꯏꯔꯤꯅꯤ ꯏꯔꯒ ꯊꯝꯕ ꯑꯗꯨꯕꯨꯅꯤ ꯁꯩꯔꯦꯡ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯣ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯍꯥ ꯑꯩꯕꯣ ꯑꯣ ꯉꯁꯥꯏ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯣ ꯅꯪꯗꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯌꯥꯝ ꯈꯪꯉꯤꯀꯣ 이망대 빨갛크라디 우호가 따버니 게이노 호이니 아두분이니 ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯁꯦ ꯑꯣ ꯑꯗꯨꯔꯣ ꯇꯥꯏꯕꯪ ꯑꯣꯟꯈ꯭ꯔꯕ ꯂꯥꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯏꯄꯨꯗꯧꯅ ꯌꯥꯍꯧꯗꯦ ꯆꯩꯔꯥꯛ ꯐꯪꯖꯕꯅꯤ ꯍꯥꯏꯔꯛꯏ ꯏꯇꯧꯒꯤꯗꯨꯕꯨꯗꯤ ꯆꯨꯝꯗꯣꯏꯅꯤ ꯑꯗꯣ ꯂꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯑꯣꯏꯔꯤꯕꯅꯤ 이부동나 하였구세 이부동나 헥다 쏨미 미람리네 레이키바 하이브세 따이봉 미가 와칼론 사슬 카라도 오이라부수 주실라가 락르더버니 마람 마시나니 라이 코이나 미람리네 쌀바 팅리브세 아도 따이봉 미기 분시 마힝세 시수 어묵땅니 힝바 빠미 베마 아도 오이라가나 라이 아니두기 안강도 이바니 우르시로 미람리엔다 라이닝 턱도 라이엔비두다 녹페 떠우니 잉이 솜나 라이브 더우도 마이하우나 싸우리 करी लाई निंथौगा लैरेनबिगा मिरमलिना कुंख्रेबा अदु ओइबा तारबदि मखोय अनिगी लाइगी मतिक मयाय अइना हुजमो लौथोकपा तारे लाई अमना इपु मदुददि तौबिरुखिनो मखोय अनिदो मिरमलिन यरुंखिरोय मखोय अनिना अतियादा पाइरिगै लाइगी मतिक मयायदो लौथोकबिबा तारबदि मखोय अनिदो मालेम लेपक्ता तारगा सिबा तारे होइनि मदुमसु अमुक चुम्मिने मोय अनिदो लाइनिंग थौगा लाइरेंबिगस ओइरिबनि अइगी मथंग लाइरबलेना सिगी असौब थौदांग अमसु लौरिबनि लाइनिंग थौना अइना ngамदबा कया माना पांथोकलिबनि मोयनिना मिरमलेना कुमिदुबु लाइमतै मनाउदो लौबा चटलिराबा हा लाइनुपि अमना खांदि दैबु मालेम लेबाक्ता करि फतबा थौदो वाथौक थोकपा यारबनो हाइबा मखोय अनिदो अथुबगी कुमथबा सुमाले ओ मखोयने तौबा थबक्ति अफबा ngaktani होय येंगसी मखोय अनिना मिरमलेना कुमलिबदुगी मरम करिगिनो हाइबदो मखोयने लाकपा गाइरगा खंगलसी दुदि मयामसु लाइनिंग थौगा लाइरेंबिगना मिरमलेंदगी हलकपा गाइबिरसे हाइबा इबुदोगी वाफमदु लाई मयामनसु यानारमि लाइनिंग थौदु लाइरेंबिगा मबानी मालेम लेबाक यौबगा लाइनिंग थौना ओ इताउ लाइना सिनरम थबक्ता पांगथोखरा माले इबुदौदो लाई ताउना सुमख्रा माले अखोय अनिगी मदिक मय मांगद्रे बेमा हौजिक अखोय अनि लाई मतै मनाउ अनिदो थीबा हौरसी अखोय नि थीबदि निकु फारोदि निंथौ सोमना थेंगु मतै मनाउदु मैसा कोलोक मरिन मताइदुदा मै मुतपा गाइरक्लिबसी नुमित मसिंग यामने थेंगु लाबना नुपी अतोपा लंबिसु लेते हौजिक अखोय नि खरमना इसिंग असि लानसिगे अइदि इफुट अदो योरमदना हंसु हलoi थवाइसु थारoi मतम असुक चंगना थवाइ खुबाकदा हापक लाक्लगा थेंगु लाबा अइदि हक्चांगसे यामना सोकथारक्ले मफमसिदगी लेंबसु ngamdre थेंगु अमो थौना हनबा यादे सिरबसु इफुट अदो योरमलगा सिगदबने मफम स्वाइदा उसिक असुबा अमनिगा पाइथरक्लबरि फनिदा उसिक अदुदा अखोइनिबो मैसा कोलोक मरिसे अमुक्ता नाथोकबिनबा हाइजगेबो थेंगु मतै मनाउदु वरी सारिङै मोय अनिगी तुंगदगी नोंसा अमोमदु गरगर लाउना खंखों खोंजिलै थेंगु मतै मनाउदु खंप्रे खंगी थेंगु अनिदु नोंसादुदि हेक येंबगा ताइबुंग मी मरिदु नोंसा अमोंगी मथक्ता तोंगलगा लैरम्मी अदुगा नोंसागी मसा मंगादुसु नोंसागी मनाक्ता लैरम्मी मोलीदु नोंसा मथक्तै कुमथरक्लगा थेंगु अनिदुदा नखोय अनिसु इफुट अदो थीबा लाक्लिब्रा थेंगु लाबना असुमने मरु इफुट थीबा लाक्पनि
ꯑꯩꯈꯣꯏꯁꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯐꯨꯠ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯑꯃꯁꯨ ifut adugi khongul liri thawai panma lising kaya manasu ifut adugi khongulse leptan liri thengulabana aduni maru laigi mapaw aduni yari bai babu ifut aduda yaru pan buduna kudong sabase phangani masi khaktani molina marup ani nongsa momna haibadi ifut aduda leiramgadori base atai karishnati lai matai manau ani na pokpa angang amani haibadi lai matai manau ani duna taibang mi khoigi marakta mi olaga taibang mi ga leiminaraba matung makoinigi masado laigi matik mayai amti yaudna pokpuni haiba ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯂꯤꯕꯤ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯅꯔꯒ ꯊꯦꯡꯒꯨ ꯂꯥꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯌꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯋꯥꯎ ꯆꯦꯟꯒꯗ꯭ꯔꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯑꯆꯨꯝꯕꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯏꯄꯨ ꯐꯧꯔꯥꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯣ ꯌꯣꯛꯄ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯒꯦ ꯍꯥꯏꯔꯤ ꯆꯠꯂ ꯇꯣꯃꯥꯅ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯏꯄꯨꯗꯣ ꯅꯠꯇꯕꯤꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯊꯦꯡꯅꯅꯕ ꯆꯠꯂꯁꯤ ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯑꯃꯨꯛ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯔꯤꯕꯗꯣ ꯏꯄꯨꯗꯨꯗꯅꯤ ꯃꯌꯥꯝ ꯃꯐꯝ ꯑꯇꯩꯗ ꯊꯤꯗꯨꯅꯁꯨ ꯊꯦꯡꯅꯔꯔꯣꯏ ꯂꯣꯛꯇꯨꯝꯅ ꯅꯣꯡꯁꯥ ꯑꯃꯣꯝ ꯅꯪ ꯏꯇꯥꯎ ꯊꯦꯡꯒꯨ ꯑꯅꯤꯁꯦ ꯎꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯉꯥꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤꯅ ꯀꯣꯜꯂꯒꯦ ꯑꯗꯨꯒ ꯅꯣꯡꯁꯥ ꯑꯃꯣꯝ ꯅꯍꯥꯛꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯄꯥꯛꯄ ꯂꯣꯛꯁꯦ ꯉꯝꯅꯕ ꯆꯣꯡꯕꯤꯔꯣ ꯅꯣꯡꯁꯥ ꯑꯃꯣꯝꯗꯨ ꯊꯦꯡꯒꯨ ꯑꯅꯤꯗꯨ ꯃꯌꯥꯗꯨ ꯎꯝꯕꯤꯔꯤ ꯑꯗꯨꯒ ꯅꯣꯡꯁꯥ ꯃꯆꯥ ꯃꯉꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯠꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯁꯥ ꯑꯃꯣꯝꯗꯨꯅ ꯃꯩ ꯆꯥꯛꯄ ꯂꯣꯛꯇꯨ ꯆꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏ ꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯁꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯅ ꯄꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯆꯠꯂꯒ ꯑꯃꯨꯛ ꯊꯤꯁꯤꯔꯦ ꯏꯕꯦꯝꯃ ꯅꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯊꯤꯕ ꯎꯗꯣꯏꯅꯣ ꯂꯩꯃꯥꯏꯗ ꯃꯤ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯇꯤꯌꯥꯗꯒꯤ ꯌꯦꯡꯊꯒꯗꯕꯅꯤ 이닝ꯊꯧ 아다 우마이비 자불 ꯑꯃ ꯂꯩꯗꯅ ꯄꯥꯏꯔꯤꯁꯦ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯣꯏꯁꯤꯡꯁꯤꯁꯨ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯌꯦꯡꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯤꯕ ꯃꯥꯜꯂꯤ ꯏꯐꯨꯠꯇꯨꯕꯨ ꯃꯗꯣ ꯊꯤꯔꯤ ꯑꯣꯏꯔꯝꯒꯅꯤ ꯇꯨ ꯑꯥꯗꯁꯨ ꯌꯣꯡ ꯁꯪꯒꯨ ꯁꯪꯒꯨ ꯑꯃ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗ ꯆꯦꯜꯂꯤꯕꯁꯦ ꯎꯔꯦꯗꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯁꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯨꯞꯆꯤꯟꯅꯔꯛꯂꯤꯕꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯩꯔꯦ 이닝ꯊꯧ ꯎꯃꯥꯏꯕꯤꯁꯤꯡ ꯑꯁꯤꯁꯨ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯡꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯏꯐꯨꯠ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤ ꯏꯐꯨꯠ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯟꯖꯔꯝꯕꯗꯤ ꯏꯐꯨꯠ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥꯃꯨꯛꯇ ꯆꯥꯎꯕ ꯏꯁꯤꯡꯀꯣꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯐꯨꯠ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯅ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯂꯩꯔꯝꯂꯦ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯛꯆꯦꯡ ꯁꯪꯒꯨ ꯑꯃꯁꯨ ꯂꯦꯞꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯛꯆꯦꯡ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣꯗ ꯀꯣꯡꯒꯣꯜꯅ ꯌꯣꯜꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯊꯤꯔꯨꯒꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯍꯜꯂꯁꯤ ꯈꯣꯏꯍꯤ ꯑꯣꯏꯅ ꯂꯣꯛꯄ ꯆꯠꯂꯨꯁꯤ ꯀꯛꯆꯦꯡꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯏꯐꯨꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯂꯩꯔꯥꯏ ꯑꯃꯗ ꯈꯣꯏ ꯆꯕꯨꯜ ꯑꯃ ꯇꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯒ ꯂꯩꯕꯥꯎꯗꯅ ꯏꯐꯨꯠ ꯃꯆꯥ ꯑꯃ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯂꯥꯏꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯀꯥꯟꯅꯗꯦ ꯂꯟꯃꯤꯁꯥ ꯊꯕꯛ ꯆꯤꯜꯂꯤ ꯃꯌꯥꯝ ꯅꯁꯥ ꯅꯁꯥꯒꯤ ꯅꯁꯥꯁꯤꯡꯗꯣ ꯌꯥꯡꯅ ꯍꯨꯝꯃꯒ ꯂꯩꯕ ꯃꯌꯥꯝꯁꯦ ꯀꯤꯍꯜꯂꯝꯂꯒ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯁꯤ ꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯌꯣꯡ ꯆꯕꯨꯜ ꯑꯃ ꯂꯦꯞꯂꯝꯕꯗꯨꯁꯨ ꯎꯋꯥ ꯎꯋꯥ ꯂꯥꯎꯔꯝꯂꯒ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯎꯆꯦꯛꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯄꯥꯏꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯍꯧꯔꯤꯕꯁꯤ ꯊꯦꯡꯒꯨ ꯑꯅꯤꯗꯨꯒ ꯇꯥꯏꯕꯪꯃꯤ ꯃꯔꯤꯗꯨꯒ ꯅꯨꯡꯁꯥ ꯇꯔꯨꯛꯇꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯁꯥ ꯉꯥ ꯃꯆꯥ ꯃꯆꯥ ꯈꯔꯒ ꯊꯦꯡꯒꯨ ꯂꯥꯕꯅ ꯁꯤꯗꯤ ꯏꯁꯤꯡ ꯏꯄꯥꯛꯅꯤꯅ ꯅꯨꯄꯤ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯕ ꯖꯥꯠꯂ ꯀꯣꯡꯒꯣꯜ ꯑꯗꯨꯝ ꯀꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯅꯨꯡꯁꯥ ꯑꯃꯣꯝꯅ ifut asigi masagini ifut asida kudong thiningai masak amata leite kongol kaba ising ifut haina leibawda yawbaduda ifut ase kibani magu leiba ifut oina khanabani haibadi ifut asibu uningba yengningba kayamasu yengba laknaramgadoribani makhoi mayamdu ising ifutuda yengnaringai nungsa masa singdu atiya mathak yengkhatlaga khongbaduda loktumna karino moi mangana atiya mathak yengbisina
ꯂꯥꯏꯅꯤꯅꯦ ꯇꯨ ꯃꯌꯥꯝ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯥꯏꯅꯤ ꯄꯥꯏꯊꯔꯦ ꯏꯐꯨꯠ ꯏꯄꯥꯛꯁꯤꯒꯤ ꯃꯌꯥꯏꯗ ꯂꯥꯏ ꯑꯅꯤꯁꯦ ꯏꯁꯤꯡ ꯑꯁꯤꯗ ꯅꯦꯠꯂꯒ ꯂꯩꯈ꯭ꯔꯦ ꯏꯐꯨꯠ ꯏꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯀꯣꯡꯒꯣꯜ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯁꯥ ꯉꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯐꯖꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯆꯥꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ ꯃꯣꯂꯤ ꯇꯣꯃꯥ ꯐꯧꯔꯥ ꯑꯃꯗꯤ ꯂꯨꯛꯇꯨꯝ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯅ ꯂꯦꯞꯄꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯂꯥꯏ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯂꯨꯛꯇꯨꯝꯅ ꯑꯣ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯁꯨ ꯁꯕꯥꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯌꯥꯝꯅ ꯇꯣꯈꯥꯏꯕ ꯁꯤꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯇꯣꯃꯥꯅ ꯃꯥꯅꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯈꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯕꯨ ꯌꯣꯛꯄꯤꯍꯧꯅꯕ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯑꯣꯏꯔꯦ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯗ ꯌꯦꯡꯂꯒ ꯂꯥꯏ ꯅꯨꯄꯥꯅ ꯂꯥꯏꯅꯤꯡꯊꯧꯗ ꯇꯥꯏꯕꯪ ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯂꯩꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯏꯇꯩ ꯏꯅꯥꯎꯅ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯆꯥꯁꯤꯃ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯄꯨꯕꯤꯔꯣ ꯏꯅꯤꯡꯊꯧ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥ ꯂꯥꯏ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯂꯥꯏ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯂꯥꯏꯒꯤ ꯃꯄꯣꯛꯄꯨ ꯌꯥꯝꯅ ꯀꯜꯂꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥ ꯀꯥꯏꯅꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯄꯨꯕꯤꯈ꯭ꯔꯣ ꯑꯩꯗꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯏꯆꯥꯒ ꯂꯩꯖꯍꯧꯔꯒꯦ ꯂꯥꯏꯔꯦꯝꯕꯤꯅ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯏꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯀꯔꯝꯅ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒ ꯂꯥꯏꯅ ꯂꯥꯏꯅꯤ ꯂꯥꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯌꯥꯝ ꯈꯦꯟꯅꯕꯅꯤ ꯁꯣꯝꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯈꯜꯂꯤ ꯊꯦꯡꯒꯨ ꯂꯥꯕꯅ ꯑꯣ ꯑꯉꯥꯡꯁꯤ ꯂꯥꯏꯁꯤꯅ ꯂꯧꯕ ꯂꯥ ꯃꯥꯜꯂꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯐꯨꯠ ꯑꯁꯤꯒꯤ ꯀꯣꯡꯒꯣꯜꯁꯦ ꯌꯦꯡꯂꯒ ꯍꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯆꯠꯅꯕ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯅꯨꯡꯗꯨꯝ ꯑꯃꯅ ꯌꯩꯁꯤꯜꯂꯨꯕꯗꯒꯤ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯏꯐꯨꯠ ꯏꯄꯥꯛꯇꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯊꯔꯒ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯐꯨꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯩ ꯊꯦꯡꯒꯨ ꯑꯃꯣꯝꯗꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯐꯨꯠ ꯑꯗꯨꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯅꯤꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯂꯒ ꯂꯥꯏ ꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯅ ꯊꯦꯡꯒꯨꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯐꯨꯠ ꯑꯁꯤꯗ ꯂꯩꯕꯗꯨꯝ ꯌꯥꯔꯅꯤ ꯏꯁꯤꯡ ꯏꯐꯨꯠ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯨꯔꯁꯤ ꯅꯣꯡꯁꯥ ꯌꯥꯎꯅ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯂꯥꯏꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯅꯪ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯂꯩꯔꯝꯂꯦꯟꯗ ꯄꯨꯈꯠꯂꯒ ꯏꯕꯨꯗꯧꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯒꯅꯣꯅ ꯍꯥꯏꯖꯔꯒꯦ ꯂꯥꯏ ꯃꯁꯦꯜꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯣꯂꯤ ꯇꯣꯃꯥ ꯐꯧꯔꯥ ꯂꯣꯛꯇꯨꯝ ꯑꯃꯗꯤ ꯅꯨꯡꯁꯥ ꯃꯄꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯆꯥꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯛꯏ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯂꯥꯎꯁꯤꯜꯂꯛꯏ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯆꯥꯗꯨꯁꯨ ꯆꯥꯎꯔꯤ ꯅꯣꯡꯁꯥꯃꯣꯡꯒꯤ ꯃꯆꯥ ꯃꯉꯥꯗꯨꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯛꯁꯦꯟꯃꯤꯟꯅꯔꯤ ꯅꯣꯡꯃ ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯣꯡꯁꯥ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯇꯞꯅ ꯄꯥꯏꯈꯠꯂꯛꯂꯒ ꯑꯄꯥꯏꯕ ꯎꯆꯦꯛ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯅꯣꯡꯁꯥ ꯑꯃꯣꯝ ꯑꯗꯨꯒ ꯃꯣꯂꯤ ꯐꯧꯔꯥ ꯇꯣꯃꯥ ꯂꯣꯛꯇꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯒ ꯂꯩꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯎꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯔꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯂꯩꯔꯝꯂꯦꯟꯗꯒꯤꯁꯨ ꯂꯥꯏꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ ꯂꯥꯏ ꯏꯄꯨꯗꯧꯅ ꯑꯩꯗꯤ ꯈꯪꯉꯤꯗ ꯂꯥꯏꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯣꯏꯗꯣꯏꯅꯣ ꯏꯁꯨ ꯑꯁꯤꯕꯨ ꯌꯣꯛꯀꯅꯤ ꯉꯥꯛ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯄꯥꯝꯅ ꯆꯥꯅꯕ ꯁꯤꯖꯤꯟꯅꯕ ꯆꯤꯟꯖꯥꯛ ꯄꯨꯂꯞ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯃꯍꯩ ꯆꯣꯡꯍꯟꯒꯅꯤ ꯂꯩꯌꯥꯝꯁꯥ ꯂꯩꯌꯥꯝꯗꯨꯁꯨ ꯏꯄꯨꯗꯧꯗ ꯂꯣꯏꯅ ꯌꯦꯡꯅꯩ ꯏꯄꯨꯗꯧꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯃꯨꯁꯤꯗꯅ ꯃꯤꯔꯝꯂꯦꯟꯁꯤ ꯌꯥꯝꯅ ꯐꯖꯔꯝꯒꯗꯧꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯂꯥꯏ ꯃꯌꯥꯝꯗꯨ ꯏꯄꯨꯗꯧꯗ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯩ
Asumna lai matai manau anigi asoiba thabak amana malem taibong pan na leiba thawai pan ma khuding makka lairam lina leiba layam singa sakang mai khang na handuna mi amani lai natraga sanga haiba khenaba amta leitana punna hingminaduna yamna nungai ni hingmina kirami thaina matam amagi wari ni lebak amagi mafam amada bari khul kauba amaga imong khul kauba amaga leirami khul ani si yamna nungshinaramde aduga khul ani sigi hek mayaida yamna phajaraba thawai turel kauba masu chelami thawai turel asi khul ani sigi oinadi yamna maru oiba turel amasu oirami bari khul asida thoibi kaubi masak matau yamna phajabi leisabi amasu leirami thoibina ima ai sing sobu chatluge kanaga satuino nathana chatpari yariko yiknaba khulgi mina mu phakini nahansu yiknaba khulgi mina noi ma moi ki nganu tara parga puki harido ekhoi masidi adudi mina parga puki banati nganu singtuna turela laga jakhibani adugaidi nganu nati nasanu pini hey adu orasu nathana chatpadi yar imani yariko turelda mukta lakani iroi bai basunate nabungani duna nongamade numita phawpha karaida chalibano su khangdeb yumda su leite wani ima ai thana nati ita mayam gani ai sale koi ma aduga ai khoi ta soga ta ton gadi nupi thijin biro yumda dum leinaba moi ani debu karama nupi na leining doino da moi ani lai noina pa dubu ngasayuki chak tokpade bu udrine thoibi mata singa turel de ising sokna turel wangmada muna yengladuna thoibina ita mayam ai khoi khulga turel wangmasigi khulga se asuk yamnadi nushina de haibabu gari marumgi nushina trino haibadi mi kanamtana phajana khangde ko hairaga ipai pu haktak takin haina hekdar kani maram su ai roiba ita thoibi nangna duki wadu da hairaga leihe khulani sigi nushin da bai wari sidi laina tana kanamtana khanglaroi adudi ai si lai mu thi tarine mata singduna ita thoibi ki wasidi khulani nushin da bagi wari asengbase khangdaba su ya de haibi mongni ne khoita ado ai khoi pupu na hairam badadi ai khoi khulse pari hariba misina kwai diki ihan hana taki bagi pari kun tholi bani hai mata amana aduga ture wangmagi imon kulsina kamai tholiba imomse pari gi nupi ne hai moi ani se yamna sunu shine hai e aduga kamai na khulani se nushina jiba aduni aina khanglise pupusu wari lo shilamdana yam kana na duna laikhidabana hankredana noi pupu suba sigisu wari phawdi lo shilamdaga siba yabani he adula ising thonga naro ekhoi pupu da sining na siba natte he adoita kari use ekhoina ising sokpa lai kudingi nushina tongkhongliba using matai manau siba hai gumladana usik ani sigi moina khongbusi taraga puningse yam nushimi toina su khongbu tade khonglabasu turil khongwana natana atai mapamda khongbu sukta tade thoibina ado kari usik noba turil sida horiba charabu upambi se tongduna khonglibu usik ani se ita thoibia ekhoi su khangdemi nangse anganga chapek mani he ado ekhoi amuka lakhisi ko chayol khara haukhre haujiksu thoibi khul ani gi aseng wari khangningbana mi khudingi hangli aduga usek atega manadaba top na nushina marau leina khongliba usek ani dugi maram su khangningli thoibi gumna imong khul dasu chalamba kauba pakhang amasu khul ani gi aseng ma chumu wari khangningbana ngawraba masu leirami chalamba yamna phingba mi laiki daba nupa amasu oirami chalamba ngasisu thawai turil ge torbanda mamanaba amaga phamduna ungli mamanabaduna muru chalasida ai thengkre ibani na asai digi turim pansi phamlaga sum leirishe phaniti koi chuai sum pham do ramati ai yumdagi nga phanaba pochei do pura amgadabani nangna unglingai da aina nga phardi tama dam yamani nga phabrabu lai lawda shi yori li chala manaksi apu amte haide ado karsi hayemu ungula se natadi ai shoidana bembem ko kaina butari khul ani sigi wari dagi nangi bembem lubu na timaru bembem se aigi thawani ni maru nangdi nusipa kaido kaino khangdabani na aina phana harsu nangyan tar yare taningchi I garaktana
तुरेल सिदंग थनिको इ चलांबना लेकाय हलसिंगसिना कुलअनिना असुक यामना नुसिनद्रिबसिगी मरमसे सुक्लेक लिरमदना लोइनेक सिखिदा हाइरुगना कुलअनिगी वरिसे येक्लिरुमिसे हेक्ते सिगा हाइरकनिबा अदो नंगना असुक यामना वरिसे खंगनिंगलिसे करिगिनो हाइबनिदा अइगी अबोकना कुलअनिगी वरिसे लिबा हौरमलगा लुसिलमदबगी खंगनिंगलिबा नंगसु बेमबेमना कइनोमता हाइगे यामना नुसिबु वरिनिकोना हाइरकपददि कई वरिनो हाइरगा सुआइ हाइरक्तबगी वाबदो अदुगा चप मनई इस अदुदि चुमहे याम वाबनी अदुगिनी अइना कार साइसे माना ngasi hai ga hairambane lau chalasi mutsalamba hoise karse mai kumuro tabra makhol se ha konagi makhol no bembem giro nate bembem gi makhol bu sumai nu shibadong munna ta yam nu shibu singna kongmagi makhol ama tari se maru leina kongba nu shibu khonjel ni maru ta di dai di aina tarsi di bembem ga kujang aktani nang karamusa chalo bembem na nang kongmale अमुक साउख्रब्रा चलांबा सिदीबको अदो नंग साउरसो अई कारगे बेमेंगी वरिदो खंगनिंगबना अई लेफम चाफम खंगट्रि ममानबदु काखिबगा तुरे वांगमदुदा थोइबी मता अमगा इसिंग सोकप कुमथरे चलांबना थोइबी हेक उबा मिकुप्ता चलांबगी थमोइदा करिनो खंगदबा लांगतकनबा मा फावरमि करिगिनो अइना यिकनबा कुलगी लेसाबिसि उरगा अइगी थमोइसिदा असु लांगतकनरिबा मागी मनकता संगदुना वरि सानिंगलिबसे थोइबीना सिदी इसिंगा सोकनिंगदे सिदा दो बामनगा लेनिंगी थोइबिया नंग कुइरगा कैनम तौसिले इ खंगी हे कैनो आइगोंदरो खंगिसे नते हे तुरे वांगमदा फतबा नुपा अमा आइखोइनिदा मुना येंगलगा लेरमिबा कदाय असिगी नुपासिबु फतबा नुपा हाइसे असे फतबा नुपानिदी नंग कमाय खंगिनो यिकनबा खुलगी मिदी फतबा मिनी कैनो मोइगै खोइगा यिकनबा नति मोइगै खोइगा कमाय यिकनबा ओइरिनो कैनो थोइबी नंगबो मोइगै खुलगा खोइगै खुलगा खंगलकपदगी यानद्रिसे हेक जंगनबदा हातोकनरिसे खंग्रो नंगबो अदो करी मरमगी हातोकनैनोबा अदुदि खंग्रेसो इसिंगदो सससो कारसे आइदि यामना की हाइबा असिगी नुपासे आइगोंदा अदुम येंगलगा लेरेमि नंग पामी ओइरमनी कौशिरा पाहमलदी लौरु लाओना इस गमजारो अमु तुरेल से लालगा लादी इबानी दुम लोइरे तुरेल से लेरिबसे इबानी खक्तनिको लाओदा इसिंग सोलो कारसे हाइबा होइ तानुसिबी थोइबीना इसिंग कोन पाइदुना सोकतोरिबा तुरेल लेरे अदु खंगहौदना निंखाइरक्तुना थोइबी इसिंगदा तासिनखिरमि इरोइबा हिजत्रबा थोइबीना इराकनादुना तुरेल अदुगी इयाइदा सुम पुथाखिबना ममानबीदुदी कीबना कप्तुना कनबीनबा लौरमि कना लेगे आइगी दा इसिंग इराकनरि अमुक्ता खनबियो इता कना लेगे अमुक्ता खनबियो चलांबा खंगहौदना तुरेलदुदा जोब लाउना सोंथखिरमि इता थोइबीबो अमुक्ता खनबियो कैनो आइगी इतासे फतबदु आसिदा खोलगा आइखोइरम तोइना पुखले चलांबना कन्ना लाउरगा कापीगनो मीना ताख्रबदी इखोइ सोइना वाहुम ताने आइगी इतासे सिरबो सिदी कशि तौर सोम अमता पाखतपिखिनो नंग जख्रो आइखोइगी मी लाक्लबदी नंग सोइना हातपिख्रनि नंगी नतासिगी करि मिंग कौबगे माना ग्यान तारबा कांदा आइ जख्रगे थोइबी कौइ आइना थोइनो अदो इबुंगिदी करि मिंग कौगे चलांबा कौइ नंगी नतासे ग्यान तार माने तारे आइगी ता ग्यान तारे अदो इबुंदी आइखोइ येकनब ओइरगा करिगी चारबा लुरबा तुरनसे लांदुना आइगी ता माबु कनबिरिबनो कनागा येकनरिबनो आइदी कनागासु येकनब लेतेना कुलनी सिगी येकनरिबा नुसिनद्रिबसिदी नंग आइना नते थाइनगी नोइ आइखोइगी अपंग हलसिंगिनी अदो मिलापो माले नंग जख्रो होय नतासे युम फावबो थिनबियुको चलांबसे इसिंग मुसोंग थख्रेनि माना ngasi आइगी तागी थवाइ कनबिरमलिबसे आइगा मागा ngasai mi chana yengkiba
ꯄꯥꯝꯅꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯅꯅꯤꯀꯣ ꯑꯩꯗꯤ ꯆꯂꯥꯝꯕꯁꯦ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯆꯂꯥꯝꯕꯅ ꯀꯃꯥꯏꯅ ꯀꯟꯕꯤꯈꯤꯕ ꯆꯂꯥꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯆꯂꯥꯝꯕꯒ ꯎꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯏꯔꯥꯛꯅꯔꯨꯕꯅ ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗꯗꯅ ꯌꯨꯝꯗꯒꯤ ꯍꯦꯜꯂꯝꯗꯦ ꯆꯂꯥꯝꯕꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯇꯥꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯆꯂꯥꯝꯕ ꯊꯣꯏꯕꯤ ꯎꯅꯤꯡꯕꯅ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯄꯥꯔꯤꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯗꯤ ꯆꯂꯥꯝꯕꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯨ ꯈꯪꯕꯗꯒꯤ ꯐꯥꯅꯕ ꯇꯥꯟꯖꯥ ꯉꯥꯏꯕ ꯍꯧꯔꯝꯃꯤ ꯆꯂꯥꯝꯕꯅ ꯑꯩꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯍꯦꯛꯇ ꯊꯣꯏꯕꯤ ꯊꯤꯔꯨꯔꯁꯤꯔꯅꯦ ꯑꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯒꯤ ꯃꯔꯨꯞꯅ ꯃꯥꯒꯤ ꯕꯦꯝꯕꯦꯝꯒꯤꯗꯃꯛ ꯎꯅꯤꯡꯕꯅ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕꯅ ꯉꯥꯎꯔꯤꯕꯗꯣ ꯊꯣꯏꯅꯨꯅ ꯑꯩꯒꯤ ꯆꯂꯥꯝꯕꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯁꯣꯏꯗꯅ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯔꯤꯁꯦ ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯁꯤꯅꯤ ꯊꯣꯏꯕꯤꯁꯦ ꯆꯂꯥꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯆꯂꯥꯝꯕꯅ ꯊꯣꯏꯅꯨ ꯅꯠꯇꯕ꯭ꯔꯥ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯆꯦꯟꯊꯔꯛꯂꯤꯕꯁꯤꯅ ꯆꯂꯥꯝꯕ ꯅꯪ ꯀꯥꯈ꯭ꯔꯣꯕ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡꯅ ꯈꯪꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯕꯣ ꯑꯗꯨꯒ ꯊꯣꯏꯕꯤ ꯌꯥꯎꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯗꯤ ꯂꯥꯛꯇ꯭ꯔꯣ ꯆꯠꯂꯣ ꯀꯥꯔꯣ ꯍꯥꯏꯕ ꯇꯥꯗ ꯃꯥꯜꯂꯤꯅꯦ ꯈꯔ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯒꯤꯁꯦ ꯑꯣ ꯅꯪꯗꯣ ꯀꯥꯈ꯭ꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯅꯅꯦ ꯅꯪ ꯐꯥꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯥ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯗꯣ ꯂꯩꯍꯧ ꯇꯧꯔꯤ ꯏꯁꯤꯡꯗ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯐꯕꯨꯗꯤ ꯐꯔꯕꯅꯦ ꯑꯗꯣ ꯅꯪ ꯀꯥꯈ꯭ꯔꯣ ꯍꯥꯏꯕ ꯊꯣꯏꯅꯨ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯆꯂꯥꯝꯕ ꯃꯥꯕꯨ ꯐꯥꯅꯕ ꯄꯥꯔꯤꯈꯨꯜꯒꯤ ꯅꯨꯄꯥꯈꯩ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯇꯥꯕꯗ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯆꯂꯥꯝꯕ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯁꯨ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯔꯤꯃꯨꯛ ꯇꯝꯂꯝꯃꯤ ꯊꯣꯏꯕꯤꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯁꯦꯡꯕꯔꯣꯏꯗ ꯑꯁ ꯁꯣꯔꯒ ꯇꯠꯈꯩ ꯅꯉꯣꯟꯗ ꯆꯦꯜꯂꯛꯂꯒ ꯇꯝꯂꯤꯕ ꯋꯥꯁꯤꯕꯨ ꯐꯥꯒꯤ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯣ ꯆꯂꯥꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯠꯅꯤ ꯃꯥꯗꯣ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯕ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯆꯂꯥꯝꯕꯗꯣ ꯍꯥꯠꯅꯤꯡꯅ ꯇꯦꯟꯋꯣ ꯇꯥꯋꯣ ꯁꯦꯝꯂꯒ ꯂꯩꯔꯤ ꯂꯪꯂꯒ ꯍꯥꯠꯀꯅꯤꯅ ꯑꯁ ꯀꯩꯒꯤ ꯍꯥꯠꯇꯣꯏꯅꯣ ꯇꯨꯔꯦꯜꯁꯤꯒꯤ ꯋꯥꯡꯕꯗ ꯍꯦꯟꯖꯤꯟꯅꯔꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯍꯥꯏꯅ ꯂꯩꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯈꯨꯜꯗ ꯍꯦꯟꯖꯤꯟꯗꯨꯅ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯍꯥꯠꯄ ꯍꯦꯛ ꯇꯧꯔꯕꯗꯤ ꯈꯨꯜꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯅꯔꯒ ꯂꯩꯅꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤꯗ ꯍꯥꯏꯌꯣ ꯑꯩꯒꯤ ꯆꯂꯥꯝꯕꯗꯒ ꯇꯥꯅ ꯂꯪꯕꯗꯒ ꯄꯥꯜꯂꯒ ꯁꯤꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯇꯥ ꯅꯪ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯒꯤ ꯆꯂꯥꯝꯕ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯋꯥꯕꯅ ꯁꯤꯗꯧꯔꯕ ꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯂꯥꯝꯕꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯑꯅꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯑꯩ ꯆꯂꯥꯝꯕꯒ ꯎꯅꯗꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯔꯒ ꯃꯥꯒꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯂꯥꯝꯕꯒ ꯎꯅꯒꯅꯤ ꯁꯣꯝꯗꯅ ꯆꯂꯥꯝꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕꯅ ꯃꯔꯨꯞ ꯆꯂꯥꯝꯕ ꯅꯪꯁꯤꯅ ꯑꯗꯨꯝ ꯎꯪꯗꯨꯅꯇ ꯂꯩ ꯆꯥꯎꯅ ꯁꯥꯎꯒꯜꯂꯤꯕ ꯅꯕꯨꯛꯅꯤ ꯅꯨꯡꯁꯤꯒꯜꯂꯤꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯁꯤꯕꯣ ꯑꯩ ꯍꯥꯏꯖꯧꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯨꯁꯤ ꯑꯩ ꯐꯥꯎꯕꯗ ꯅꯨꯄꯤ 3 ꯁꯨꯔꯕꯅꯤ ꯈꯪꯅꯔꯤꯁꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯐꯥꯎ ꯂꯩꯖꯗ꯭ꯔꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯕꯦꯝꯕꯦꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯔꯣꯏ ꯌꯥꯝꯅ ꯆꯨꯞꯄ ꯀꯟꯕꯤ ꯅꯨꯄꯤꯗꯣ ꯃꯗꯨ ꯍꯥꯏꯅꯍꯜꯂꯨꯔꯣ ꯅꯪ ꯃꯗꯨ ꯂꯧꯔꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯅꯤꯍꯦ ꯃꯣꯏ ꯃꯄꯥꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯅꯕ ꯂꯧ ꯄꯥꯔꯤ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯁꯨ ꯑꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯔꯨꯞ ꯅꯪꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯃꯥꯅꯁꯨ ꯅꯪ ꯄꯥꯝꯕꯁꯨ ꯃꯥꯜꯂꯤ ꯅꯪ ꯍꯦꯛ ꯎꯕꯒ ꯃꯆꯤꯟ ꯑꯇꯨꯝꯕꯗꯣ ꯍꯦꯟꯅ ꯇꯨꯝꯊꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯦ ꯂꯩ ꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯤ ꯂꯩꯕꯨ ꯂꯩꯔꯗꯤ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦꯅꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯗꯣ ꯂꯩꯕꯨ ꯂꯩꯔꯕ ꯆꯂꯥꯝꯕ ꯍꯩ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯂꯩꯕ ꯃꯥꯜꯂꯦꯕꯣ ꯑꯦ ꯂꯩꯔꯦ ꯀꯅꯥꯅ ꯍꯥꯏꯌꯣ ꯑꯁ ꯑꯩꯗꯤ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ ꯍꯣꯏ ꯁꯤ ꯋꯥꯁꯛꯀꯦ ꯃꯔꯨꯞꯅꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯔꯗꯤ
ꯃꯔꯨꯞ ꯅꯥꯏꯕ ꯃꯇꯦꯡꯗꯣ ꯍꯦꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯇꯨꯔꯦꯟꯅ ꯂꯧꯔꯒ ꯁꯤꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯅꯪ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅ ꯆꯠꯅ ꯆꯠꯅ ꯍꯥꯏꯒꯅꯤ ꯑꯩ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯈꯪꯂꯛꯏ ꯅꯪꯅ ꯕꯦꯝꯕꯦꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯣꯏꯕꯤ ꯀꯧꯕ꯭ꯔꯣ ꯑꯁ ꯃꯤꯡ ꯐꯥꯎꯗꯤ ꯐꯖꯅ ꯐꯖꯔꯦ ꯑꯗꯣ ꯑꯩꯅ ꯕꯦꯝꯕꯦꯝ ꯅꯨꯡꯁꯤꯕꯒ ꯅꯪꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯨꯍꯦ ꯑꯩꯅ ꯕꯦꯝꯕꯦꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯊꯃꯣꯏꯗ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯧꯁꯤꯡ ꯁꯟ ꯏꯔꯣꯏ ꯃꯌꯥꯝꯗꯨꯗꯅꯤ ꯃꯥꯕꯨ ꯂꯧꯔꯕ ꯑꯩ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯐꯝꯂꯒ ꯄꯨꯛ ꯅꯥꯜꯂꯒ ꯆꯥꯔꯒ ꯍꯦꯛꯇ ꯂꯩꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯃꯔꯨꯞ ꯅꯪꯒꯤꯁꯨ ꯑꯩꯅ ꯐꯧꯁꯨ ꯁꯟꯁꯨ ꯑꯗꯨꯝ ꯈꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯈꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯅꯪꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥꯁꯨ ꯅꯪ ꯅꯊꯟꯇ ꯑꯗꯣ 이번이 가이드 멈수 멈실리 찰리블 람비시나 뚜리엘 럼다 나디 낭이 토이비두부 뚜리엘 되기로 마사가 가만히 떠오게 마사기 와디 헬로이드기 해는 파자랑거니 마루 헬로이 오이름다 나봐 토이비가 마타오 그럼는 탱나리노 아들리로시 뚜리엘디 요부 요리 나디 낭기시 아이 하게 칼리자로 와리 리라케세 문나타오 짤람바나 토이비가 마타오 그럼는 탱나키 마부 감다우나 간비게 하이바 마마나바두다 로이나 리람미 마마나바두 마야 가두나 문나 와리 따바 로이라가 와리 로이라보 로이라디 윰달라세 아이기 마땡디 낭나 빵드나 그마 윰단도이노 라오 이바니 뚜렌시 란두나 토이비 티루가다바니 까리군바 낭니 야트라디 하우지 낭나 뱀뱀이 마땅나 하이키브싱다 아이나 뱀뱀다 로이 똥똥거니 카고 뚜렐 실란두나 익나버기 쿨다 낭기 토이비 티도이 사루 아이 뱀뱀기 쿠박 사수 사자라기 까이나로 알수 아이 까이나자라기 무로 마루키 타모이다 아이나 장행 떠본다 까리기 뱀뱀과 까이나도이노 아도 아이디 아이기 토이비 티데부 야디 아두나 아이디 뚜렐 실라라기고 마루 아이 종탁그레니 까마이 떠오시디 마윰다 하르기수 쿨붐바 야야 라우나두나 소이드나 미시 미나무 톡보다리 강동니 시디 마기 강나바 야다바 지금바 시니네 애냐 바카디세 강동니 시디 아이보 ngahay kisirane 트레 왕모 역크마레니 소이드나 익나바나 강크라바디 쿠하티나 삐크라네비 짤람바 파리콜 여우두나 토이비기 미움 티바 호락람미 하누비 아마나 까나노네 마사 뿜바 이싱나 뿜쪼 액쪼ꯠ카이 토이비기 윰티리시바 아두수 누미당시다 마붕 수닝다바 아니 레이부두나 소이드나 푸비락다나바 아우두나 하이바 윰세 마시오이바 다레 아두가 마붕 땀티바 아니 마수 레이바니 푸즈락신 하이바고 짤람 아이몬다기 헤나 땀티바 잣나네 마두디 아이보 히트 쌍으시라네 짱라게다 시용나 토이비기다목 라아보 토이비나 아이기 뿡 아니나 하우직 파워 윰달럭주시부 까이기노 북셀 싸워 짤람바부 하라가 모이데 가리가 나무 팡리바 노미 짤람바나 그나노 주망와 또나 lep두나 레리브나 비시보 이 그나노 아이코이데 장력리브 누빠세 그나 오이라바노 아이기 뿡기 마룩 오이라바디 이붕 아니막 윰드 레이디 솜 토이비 너트로 토이비 짤람바기 콘셀도 헥다바가 스와이 라우람미 마네 아이 토이비니 솜 까나노 아이기 밍 짤람바 짤람바 하이바 아두디 북셀 싸로바 아이기 타와이부 깐비렘바 이몽쿨기 짤람바도 솜니고 호이 마네 아이 낭부 우닝부나 낭기낭다 락리부니 아이부 우닝부나 이사기 타와이 쿠박다 합두나 아이기 이낙다 락리바 까리기노 이사기 타와이다기 헤나 아이부 우닝부나 마말 헬랄리바디 마도이 칸데 마두기 빠쿰소 이 칸닝바나 낭기나 낙다 타와이 파우 빠무다 락리바니 마도 그럼나 아이나 마두기 빠쿰 삐가니보 마두나 이곤다 하이가다 와소 로이레브레이보 토이비 아이나 낭부 아한 mek 우부 미급두다 아이기 미급키디 낭뚜부 잉닝두나 아이 레이키 솜내 싱다 따두나 이락나우 미급두다 아이 이사막 이싱다 따두나 이락나라고 칸키 아두나 아이나 낭부 이싱드기 간두나 아이나 아이 이사와 시부드기 간자라 오이나 칸키 토이비
ꯅꯪꯒꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯅꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯦ? ꯏꯕꯨꯡꯒꯤ ꯋꯥꯍꯩꯗ ꯏꯕꯨꯡꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯡ ꯑꯅꯤ ꯍꯜꯂꯛꯑꯦ ꯈꯪꯕꯒ ꯆꯂꯥꯝꯕꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩ ꯃꯔꯛꯇ ꯂꯣꯠꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯕꯨꯡ, ꯇꯥꯆꯧꯒ ꯇꯥꯇꯣꯟꯒ ꯍꯜꯂꯛꯑꯦꯅ꯫ ꯃꯕꯨꯡ ꯑꯍꯜꯅ ꯌꯨꯝꯗ ꯍꯜꯂꯛꯇꯗꯤ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯏꯆꯟ? ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯃꯨꯡꯗ ꯆꯪꯉꯨ ꯌꯥꯗ꯭ꯔꯣ? ꯍꯪꯆꯤꯠ ꯂꯥꯡꯉꯤꯅꯤ ꯀꯩꯅꯣ ꯏꯕꯨꯡ? ꯅꯤꯡꯊꯝꯊꯥꯁꯤꯗ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯅꯤꯡꯊꯝꯊꯥꯗ ꯍꯪꯆꯤꯠ ꯂꯥꯡꯉꯗꯤ ꯌꯥꯝ ꯂꯨꯁꯤꯜꯂꯩꯗ꯫ ꯍꯥꯏꯌꯣ, ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯅꯨꯄꯥ? ꯑꯁ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯏꯕꯨꯡ? ꯑꯩ ꯅꯨꯄꯥ ꯑꯝꯇ ꯈꯪꯗꯤꯌꯦ꯫ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯄꯥꯈꯠꯇꯅ ꯀꯩꯁꯨ ꯇꯧꯔꯤꯅꯤ, ꯃꯁꯤ ꯅꯨꯄꯥꯒꯁꯨ ꯀꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯅꯦ, ꯂꯝ ꯍꯦꯟꯕ ꯐꯠꯇꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕ ꯅꯕꯥꯅꯤꯃꯛ ꯍꯥꯠꯇꯣꯛꯑꯦ ꯈꯪꯉꯨꯀꯣ꯫ ꯃꯕꯨꯡ ꯑꯍꯜꯅ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯈꯔ ꯈꯪꯅꯁꯤ, ꯑꯗꯨꯒꯅꯦ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯠꯇꯣꯏ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ, ꯃꯥ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯔꯦꯜꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯀꯅꯥꯒꯤ ꯌꯦꯛꯅꯕꯅꯣ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯌꯦꯛꯅꯕ ꯈꯨꯜꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯍꯥ? ꯏꯃꯣꯝ ꯈꯨꯜꯅꯤꯅꯦ, ꯏꯃꯣꯝ ꯈꯨꯜ꯫ ꯇꯥꯆꯧ ꯇꯥꯇꯣꯟ, ꯏꯃꯣꯝ ꯈꯨꯜꯒ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕꯅꯤꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯑꯁꯦꯡꯕ ꯋꯥꯔꯤꯕꯨ ꯈꯪꯂꯕ꯭ꯔꯣ? ꯈꯨꯜ ꯑꯅꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯅꯣ ꯍꯥꯏꯕ? ꯃꯕꯨꯡ ꯑꯍꯜꯅ ꯑꯗꯨ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯕꯨ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯗꯦ, ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯒ ꯂꯣꯏꯔꯦ꯫ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯇꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ? ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯗꯕ꯭ꯔꯥꯅꯦ? ꯅꯪꯅ ꯃꯣꯏꯈꯣꯏꯗ ꯑꯕꯣꯛ ꯆꯥꯔꯛꯀꯅꯨ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯣ꯫ ꯏꯕꯨꯡ, ꯅꯪ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯗ꯭ꯔꯥ ꯅꯠꯇꯦ, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯝꯂꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏ꯫ ꯈꯨꯜ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯨ ꯈꯪꯕ ꯉꯝꯗꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯊꯤꯔꯤꯕꯤ ꯏꯁꯛ ꯑꯃ ꯑꯣꯏꯔꯦꯀꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯃꯕꯨꯡ ꯑꯍꯜꯅ ꯏꯆꯜ, ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯍꯥ? ꯁꯥꯗꯤꯌꯦ ꯇꯥꯆꯧ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯔꯩꯒ ꯇꯠꯂꯤꯗꯨꯕꯣ? ꯏꯃꯨꯡꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯆꯠꯂꯣꯀꯣ ꯏꯕꯨꯡ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯀꯔꯤꯒꯤ ꯀꯣꯟꯅ? ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯂꯥꯝꯕ ꯃꯁꯥꯗ ꯍꯦꯟꯅ ꯑꯀꯤꯕ ꯂꯩꯇꯅ ꯊꯣꯏꯕꯤꯕꯨ ꯎꯅꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯗꯤ ꯆꯂꯥꯝꯕ ꯍꯥꯠꯅꯕ ꯐꯥꯅꯕ ꯂꯨꯝꯂꯕꯁꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒ ꯆꯂꯥꯝꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯅ ꯑꯇꯩ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯊꯣꯏꯕꯤꯒ ꯆꯂꯥꯝꯕꯒꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯊꯋꯥꯏ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯄ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯡꯂꯝꯃꯤ꯫ ꯆꯂꯥꯝꯕꯅ ꯉꯁꯤꯗꯤ ꯎꯆꯦꯛ ꯑꯅꯤꯁꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯃꯔꯨ ꯂꯩꯅ ꯈꯣꯡꯏꯗ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯎꯆꯦꯛ ꯃꯥꯁꯨ ꯍꯔꯥꯎꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯎꯆꯦꯛ ꯑꯁꯤꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯈꯣꯡꯗ꯭ꯔꯤꯕꯁꯦ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤꯒ ꯎꯆꯦꯛ ꯑꯅꯤꯁꯤꯒ ꯃꯔꯤ ꯌꯥꯝ ꯂꯩꯅꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯋꯥꯔꯤ ꯈꯪꯅꯤꯡꯉꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯕ ꯐꯪꯏ꯫ ꯑꯁꯨꯝꯕꯅꯤ ꯏꯕꯨꯡ꯫ ꯑꯗꯣ ꯏꯕꯨꯡ, ꯄꯥꯔꯤꯒ ꯏꯃꯣꯝꯒꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯃꯇꯩ ꯃꯅꯥꯎꯔꯣ? ꯍꯣꯏ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯄꯨꯅ ꯅꯉꯣꯟꯗ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯔꯗꯨꯒ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯔꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯑꯗꯨꯅꯗꯤ ꯄꯥꯔꯤꯒ ꯏꯃꯣꯝꯒꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯕꯣꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯃꯇꯦꯛꯇꯣ ꯑꯃꯨꯛꯇ ꯂꯤꯌꯨ, ꯑꯩ ꯇꯥꯅꯤꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯆꯂꯥꯝꯕꯗ ꯅꯨꯡꯁꯤꯅ ꯉꯥꯊꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯇꯨꯅ
mi pudun thi black lammi aduga chalamagi mamanabadunassu chalambabu yeknabagi khutta nongmadi soidana siba tare haiduna mamanaba kharaga thi black lammi chalambana hana thawai turelase leramdi hai noi koi khul amta oina punduna yam nushinana leiminarami asumna abuknasu hairami kulasida ihan hana laktuna takibasu parina ni hairami parina kulase chahi matam changna matantana semgot sagalaktuna yamna phazan thambadu ubada layam singna parida yamna haraukiduna lei mayam ama soralendagi pari kulda thadaraki madunani noi khoi kulda hausi phawba phazaraba uwa hai lei kaya horiba phazari base asumnasu abuna libirami aidi nogi kulsu amukta utri noiga khoiga kaishu khenab leiti chapmani kulsu misu wali bai babu nang aigi nusibo khalanse asi khaktani ibungna harido chummi ibani gumna wakhal chelamlabadi noi khoisa yamna nusina leiminarugani ko ado wari makhali roibo numit khrani gi matungdadi pari kulda mi mathang mathang taraktuna chawraba kulama oiki hai ikon kon bata imomsu magi mabung tareka loinana mama papuduna pari kulda taraki hai mabung tare aduna pari kulda hek leibaga hanadagi leramlaba misingbo moigi makhada leinabu honaraki maduda yadaba thingbu misingbo imungi mabung tarena yam thina phuba sebada natana hatokpa phau torami hai adudi imomsu yamna phatabu nupi oire nati imom yamna phabi nupi ne hai mabung tarena tawribado imomna yamna yaramda hairami abokna maduga madamduda pariga imomgase nang aigumna yamna nushinari suhai sigi makhadi aige boksu leikhitre warishu loikre yaro wari makha lerako ai wari makha tani lero oibo adugi makhadi chalamaga thoibigi wari mulai khanghaudana usek matai manaudu paisilaktuna mi maronda chalamaga thoibigada chalamba thoibi noyani mafam sida doktuna thuna selo noyani uphanaba mi mayam mana koisingkre jelo chalama karino ne usek nabu mirolda nabani hana thawai hingab jelo thoibina ibong karom singani ibani bu nuksi panthong yaudana siratrani ibong bakakana thoibi nangi damakta chalamba leribasidi usek aniduna sidi yaroi noyani aikoinigi tung idun lao usek aniduna chalamba ga thoibi gadu mi kanamtana sangma ngamloida mafam amada puraktuna lolalami nupa amana maru noinigi nasanupido aikoidi yamna phaboina khaluri adugadi yamna phatabi nasanupi oiramni amana yeknaba khulgi yeknaba nupaga tumin unaduna nushina bangamana nasanupidudi hatokibune hena pai aduga noi anina thongna phaba muktana ngangli mabung ahalna utong ni kai khreda mabung atombana aigi san kandaba yade mayamna khali wakhaldo onari iyamaga igana thoiki nupado aikoina hatpa yana bhaiduna aikogi sanda nusilang thakanbani ne kasisi iyamaga igana nupado kouduna mafam sida leiram hairamani adubu nupaduda aikogi maraktagi pahona pisinba yaromane aduna aigi sanupido pharaga pobikre hojikti pharidana se aigi sando nupaduna hatpiram na khalubada mabung ahalna aduga noina aigi sanda maran sibirini ne mi ataiduna kaukrene moyani si kaukadune maro noina adumaina sinaramgani di aikoidi kamai khangni hana swaibana de adugi saru isan thoibido phangnaba ongde thisi somdana usek matai manau aniduga chalambaga thoibiga puna leirami aduga usek aniduna khul anigi wardu liraklammi pariga imongana nushi lambi de tawminari imongi mabung taretuna khul aduda ningthau saduna tawningbada tawrami maduda mabung tare na haiba yabami yadabami haina tangkhai tana khaidok hauraklammi matam aduda pariga imongadi luhongnabasu haina singnaba loire chalamana khul aduda imongi mabung tare na tawribasingdo parina sukhang khangdabra pari sukhangde imomna sukhangde maramdi mabung tare na moi anidi maning tamna nungsi ipakta taholaga thangkre mabung tare tuna parina
मोइगी मसन इमुंगा लुहोंगलबदी पारी खुलसे मबुंग तरेकी मिंगदा ओंथोक्तुना तौनिंगबदा तौबा यारनी अदुना पारीबुसु तंजा येंगलगा मंगनखिबा हाइना मोइ तरेना खलमी अदुना पारीगा इमुंगदो मबुंग तरेना चावना लुहोंगबिरमी पारीगा इमुंगा लुहोंगखिबदा खुल्लदुदा लांजदबा अफमियोइसिंगदो पारीदा यामना वारौरमी थोइबीना पारीसे इमुंगी नुसिबदा तावरिगै माना वाना सेंबा सागतजरकलिबा खुल्लदुना मांगतागलकलिबदा उबा ngamdrabako adudi parisi patene chalamana fatabadi imumsu pate mabung tareto madi hanadagi karamba minu haibadi khangpham toina usek ani duna wari lorakуда khanglani isani nongmadi imungi mabung taretna khulladugi imungama moina haiba yade haina numidang amada thong thongna lonsinduna mai tharga lami maduda lai mayam baraktagi lai amada numidang amada इमोमना तुम्थगी बुतांजा अमदा पारी यमना लाक्तुना याम थिना सैबद नतना ममिता मसावो फंगदब ओयो हाइना मदुफाव हाइरमी थोइबीना लाइलागा पारीदा इस अदुगा कैदोरबा पारी अहानबदा यामना कपकी कोना याम सावबे हेमनखिदुना मखुता थांगसांग पाइदुना इमुंगी मबुंग तरेतो तुमलिंगेदा पारीना थांगना कक्तुना मबुंग मरी हाची अहुम ममना लेबक फदुनि हिंगोकी नुमिदांग अदुदा पारीबु नुसिबा मिसिंगा मबुंग तरेकी मखादा लेबा मिसिंगसु पावसे तानारकपदगी इरांग हरक्तुना अंगम अंगमबा हातोकनबा युम्मै थाबा तौनरकी चलामना अदुगा इमोमदी इमोमसु खंगप्रे खंगना हगतुना कपना कपना पारीबु कोइथि थिदुना सेनथोरकपदा मबुंग अहुमना मसन इमोमबु पुदुना सेनखिरमी अदुगा मबुंगा ममा मपागना इमोमदा पारीगी मरमदा फत्तबा पाव मयाम तमसिनबा मबुंग मरिगी असी बक्सांग यंगहंतुना इमुंगी थमोय थुगाई खिरमी चलामना मखादी मबुंग अहुमदुना पारीबु माइथिबा पीबा ngamlore khangnakpadagi पारीगी ममांगदा इमोमबु खुलाई ओइना सिजिनतुना इमुंगी मुखुत्ता थांग पाहेंदुन लेफलमी मतमदुदा पारीदी इमोमबु कोइथि थिरकपा मतमनि पारीना इमोम उबुदा पाखतपै हरावबै चेनसिलकपदा इमोमना पारीगी मबुकदा थांगना थिंदुन हालमी अदुदि कैगिनो पारीदा इमोमना थांगना थिलिबदुबो थिलहनगनु थोइबीना कपपगा हायरकपनि उसेक अनिदुना पारीगी रोय मिकुपतु फावबा पारीना इमोमबु नुसिना कोनबिरमलगा लेमाइदा लोंना हाइथखिरमी पारीगी मिटलुगी पिरांग मरक्तुदा पारीना मोमन नोकना इमोमबु अरोइबा मिटयेंगोइना नुसिना येंगलंबदु उबदा इमोम मखुतगी थांगदो थादखिदुना पारी हाइना कपतुना मतम बंगता कोनखतलमी अदुगा इमोम हाउना लाउना कपलमी अदुगा इमोमसु थांगदुना मसा मथना थिंजिनजदुना पुन्ना सिमिनरमी अदु फावबा मबुंग अहुमदुना पारीना मचन इमोम हाले हाइना लाउदुना हेना इरांगदो कललमी मदुदा पारीदा सारंबा लायदुना मिसिंगदो लोइना मुतपा तारे हाइदुना खुलनिगी हेक मयाइदा थवाई तुरल असे खाइदुन चेलहनची तुरेल वांगमा मदना मबुंग तरेकी मिसिंग वांगमा मदना पारीगी मिसिंग ओइना ताकी चलामना अदुगा पारीगा इमोमगी हक्जांग अदुदि उसेक अनिदुना थवाई तुरेलगी इरोनुदा लुक्रे थोइबीना अदुदि फतबा मपुंग अहुमदुदि हिंगौरेने हिंदी पारीगा इमोमना तुरेल इरोनुदा लुक्रा मतुंग हाना फलमदबा मबुंग तरेना मोइथेम तरम मिसिंगदो ज्ञान तारक्तुना ममितगी मपीताना कपनरमी अदुबु मबुंग अहुम मदुदि मियाम मदुदा मखुत्ता खुलाई थांगतुना तुरेल अदु लांदुना पारीगी मिसिंगदो हाना बाहाइकी मदुदा खोइसाउनर मियाम मदुना मोइ अहुमदो ओइना तमथिना हातकी चलामना ओ अदुदि खुल अनिदो अमुक नुसिनखिब्रा इमोंगी मबुंग अहुमदो सिबगा मवागा मपागदो खुल थादोक्लगा सेंख्रे अदुबु खुल अनिदुदि हौजिक फावबा वरौनदुना अदुमुक लैरिबसिनि फत्तबा पुक्सेल पिकपा अहल खरना हौरक्लिबा सारोन सारोन सिंगदा हु कामसिलंबगी हौजिक फावबा चंगनबा ngamdana अदुमुक लैखिबनिने अदुबु अैखोय अनिना नोय अनिगी थमोय मसक खंगलकपदगी नोय अनिना थमोय अमत ओइना पुनसिनबदो ngaiduna लेरक्तिबनि अदुबु मिकुप अदुसु ngasidi phangni चलामना करिगिनो दुदि मरमदि खुल अनिसे अमत ओइना पुनसिलनबा nganggadaba misi
नखोई अनिसिनी नबानी की थमोइसु पारिगा इमोंगा करिशु खेनदे नबानी की नुसिबुदसु पारिगा इमोंगा करिशु हेनदे अदुना नबानीबु अखोई अनिना शिनादुना लाक्लिबनिने थोइबीना अदुगा उसेक ओइरसु नोई अनिना वरी मयामसे कमाइना खंगिनो कमाइना मिरोन गांग्लिबनो पारी अमदी इमोंगे हक्सांग पोलांगना थवाई तुरल लुख्रबसु मोई अनिगी थवाई तुदी हिंग्लबकी असेंगु नुसिबुदसु मांग्लमदे अदुदी नोई अनिसे मानी अखोई अनिसे पारीगा अमदी इमोंगी थवाइना ओनबु उसेकने चलामबगा थोइबीगदु पारी अमदी इमोंगी थवाइना ओनबा उसेक अनिदु येंगलगा कपलम्मी असुमना नमित खरनिदी चलामबगा थोइबीगदु उसेक अनिदुगी मनाक्ता लेमिनरम्मी हौजिक्ति थोइनुना थोइबीगी मबुंगदा नत्तना मी अतैदसु चलामना थोइबीबु कनबिखिबगी वारी चलामबना खुल अनिगी मरमदा हाइरम वासिंगदु लोइना लिरम्मी अदुगा चलामगी ममानबना अमुक चलामगा थोइबीगना नुसिनजबगी वारीदु लिरम्मी अदुना हौजिक्ति खुल अनिदुसु चलामगा थोइबीगदु थिमिनबा हौरक्लम्मी नोंमदी चलामगा थोइबीगदु युमयुमदा हलक्लम्मी मोय अनिना मयुम मयुमदा हलक्पदु उबदा ngaktuna wari hanglubada khul anigi wari pumba loina lirami wari singdo muktabadagi khul anidu amata oichirami aduga chalamaga thoibigasu thungnaduna nunghaina punna panmina khirami thaina khul amada khamba kauba amaga khaba kauba amaga masin manaw ani khak leirami makhoi anidu matam ayambada amana pama pot amana su hekta pambagi hainabi asi leirami thambalna aidi bako aidi haribasi पेलबनी इचानुपा अनिखक यावबसी करम गांगनगदबनो खंग्री लुखोइना कईदौरे ममा अदवाइदा नंगना इचौ लांगदा लैदुबो हो नचानुपा अनिखकतो अैना अवांगदगी पुरक्पा खुदैदो अमना ओइने हाइदना मुना हौबनी मखोइ अनिसी करम थोक्लगदोइनो खंग्रे तौरिसे असी हारगा लुखोइदो इमुंगदा मचानुपा अनिगी मनाक्ता चंखिरमी लुखोइ चंगलक्पा उबदा खंबगा खाबगदु कोइसिंग सिंगनरब खुदैदु मफम चाना थमलम्मी लुखोइना नखोइ अनि नमुनरबनिना खुदैसी ऐ लोइ सेटपा तारे असी हाइदुना लुखोइना खुदैदु ता पाइरगा पुथोक्तुन थोखिरमी मधु उबदा मखोइ अनिदु साउना अमना अमदा येंगनै खंबना असिनर थोलिनि खाबना कइनु तसौना हाइदुबो ऐनो ओजै खनबदु तसौना फैजिलकु नत्रो असी हाइदुना मसिन मनाउदु नमनरक्लम्मी मखोइ अनिदु ngaiyak phunaraga magi tawgada mathauda mayon sinarami nakal amaromdana thangnabu khulda tanawbi kaubi mabung mangagi manungda naitom yausabi leisabi amasu leirami thabana ita nangdi nabung mayamduna aswai phabu sathokpa yaramloine aikhoigidi amakhatang yawbasa si phauba asu senare sinadi nangidi yengo mangani tanawbina अदुबुदी ता मरम चाबदुबुदी कैसुआइने करिगुम्बा मा लोना थुपना तौबगी वादी सुया याचे असी हाइदुना मखोइ अनिदु मबुंग मंगादुगी मरमदा वरी सानरमी नागल अमरोमदना थंबालदु इंखोलदगी मना मसिंग खरा हेक्लगा कैथेल मसा योनगे हाइना थोरक्लमी अमुबिना इचे मना मसिंग मयमदुगा कराइ जातौरिबनो अमुबी कैथेल मसादा योलुसिरा तौबनिने इचे थुबुदी थुरमलनी अदुदा वा मतंग हाइबा यारोइद्रा यानिने हायो करी वानो अदै नतेदा हंदकी थंगनबा खुलगा मुक्ना सानगदोरिबसिदा अखोइ खंबगा खाबगदो यावहनसे हाइगे तौबनी थंबाल अमुबिगी वादु ताबदा ngaiyak wakhal tawrami aduga mapurebaga khanakiga hairamlaga kaithil masa tamna chakirami amubisu थंबालगी वादु ताबदा वा मखा तादा मासु चटफम थोप चटखिरमी असोमदना खंबगा खाबगदु खुलगी मरुप खरगा लबाक असौबदुदा मुक्ना सानरी थोंबना इतो नखोइनी नचिन नौना मुक्ना सु ओइरगा मुक्ना मसाना सानबसिदा यावसि याद्रिबसिना करिनो खंबना इतो अखोइ पाबनि यादि थोइबना कइगिनो अखोइ पाबनि याद्रिसिबो खंगदे इतो असी हाइदुना खंबगा थोंबगदु ngaiyak pothabu oina ukong amada phamlaga wari watai ngaiyak tawrami nakal amaromdana tanubidu hulgi matare kharaga singju sarami thabana ita aidi handaki mukna sanabasida nap lawa khangamadi yenghaurani
ꯇꯅꯧꯕꯤꯅ ꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯕ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯅꯪꯁꯨ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯃ ꯀꯣꯛ ꯌꯦꯡꯍꯧ ꯌꯥꯔꯦꯀꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯁꯦꯠ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯅ ꯏꯆꯟꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯇꯥꯆꯧ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ ꯏꯆꯜꯇꯣꯝꯕꯤ ꯅꯕꯨꯡ ꯑꯇꯣꯝꯕꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈꯤꯕꯅꯤ ꯆꯥꯛ ꯈꯔ ꯊꯥꯒꯠꯂꯨꯆꯣ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯗꯨ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯨ ꯃꯪꯒꯣꯜꯗ ꯉꯥꯟꯊꯛ ꯊꯛꯇꯨ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯃꯥ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨꯕꯨ ꯌꯣꯟꯕ ꯂꯣꯏꯔꯝꯂꯕ꯭ꯔꯣ ꯂꯣꯏꯔꯝꯂꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯗꯅ ꯀꯔꯤ ꯋꯥꯅꯣ ꯃꯃꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯃꯨꯕꯤ ꯊꯦꯡꯅꯩꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯉꯁꯥꯏ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯝꯂꯝꯃꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯃꯁꯥꯟꯅ ꯑꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯎꯍꯟꯁꯤꯗꯅ ꯃꯃꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯍꯥꯏꯅꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅꯅꯦ ꯌꯥꯎꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯥꯏꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯉꯟꯊꯛꯇꯨ ꯊꯛꯄ ꯂꯣꯏꯔꯒ ꯉꯟꯊꯛ ꯆꯐꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯂꯨꯈꯣꯏ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯇꯥꯗ ꯃꯔꯨꯞ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯌꯥꯝ ꯊꯨꯔꯕ꯭ꯔꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯌꯥꯕ꯭ꯔꯣ ꯗꯥꯗꯥ ꯍꯥꯏꯕꯤꯌꯨ ꯌꯥꯏ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯌꯥꯎꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯂꯨꯈꯣꯏ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯂꯨꯕ ꯐꯖꯗꯦ ꯈꯜꯂꯝꯃꯤ ꯗꯥꯗꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯊꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯑꯍꯜ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯈꯔ ꯑꯣꯏꯔꯤꯕꯗꯣ ꯃꯥꯅ ꯊꯤꯡꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯥꯡ ꯈꯇꯪ ꯑꯣꯏꯗꯨ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯂꯝꯃꯤ ꯇꯥꯇꯣꯟ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯇꯣꯂꯦꯟꯅ ꯍꯣꯏ ꯑꯩ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛꯁꯥꯗꯨ ꯐꯨ ꯀꯥꯝꯗꯨꯅ ꯆꯥꯔꯝꯃꯤ ꯇꯥꯇꯣꯟ ꯇꯞꯅ ꯆꯥꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯑꯗꯨꯛ ꯊꯨꯅ ꯆꯥꯏꯗꯨꯕꯣ ꯏꯆꯜꯇꯣꯝꯕꯤ ꯅꯪ ꯇꯥꯊꯣꯟꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯆꯥꯛꯁꯥꯗꯨ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ ꯂꯨꯈꯣꯏꯅ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ ꯈꯝꯕꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯈꯥꯕꯅ ꯕꯥꯕꯥ ꯇꯥꯆꯧ ꯏꯕꯥꯅꯤꯗꯤ ꯁꯥꯟꯅꯕ ꯌꯥꯎꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯈꯝꯕꯅ ꯃꯥꯅꯤ ꯕꯥꯕꯥ ꯑꯇꯣꯝꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯕꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯤꯔꯨꯞ ꯌꯦꯡꯅꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯂꯨꯈꯣꯏꯗꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯨꯠ ꯍꯥꯝꯂꯒ ꯄꯣꯊꯥꯕ ꯊꯣꯛꯈꯤꯔꯝꯃꯤ ꯈꯥꯕꯅ ꯏꯃꯥ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯄꯥꯕꯗꯨ ꯀꯅꯥ ꯇꯝꯃꯤꯅꯣ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯃꯄꯥꯕꯨꯡꯅ ꯇꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯝꯕꯅ ꯀꯩꯅꯣ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯊꯕꯛ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯍꯥꯏ ꯅꯄꯥꯅ ꯃꯨꯛꯅꯥ ꯌꯥꯗꯦ ꯍꯥꯏꯁꯤ ꯅꯅꯦꯗꯨꯗꯤ ꯈꯪꯖꯗꯗꯨꯅ ꯑꯗꯨꯛ ꯍꯥꯏꯔꯛꯄꯅꯤ ꯈꯥꯕꯅ ꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯅ ꯂꯝꯄꯥꯛꯇ ꯈꯔ ꯁꯥꯟꯅꯕ ꯐꯪꯂꯤꯕꯁꯤꯁꯨ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅ ꯃꯄꯥꯃꯛꯀꯤ ꯁꯥꯔꯩꯅꯦ ꯃꯆꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯄꯥꯅ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯈꯟꯅ ꯇꯧꯗꯣꯔꯤꯕꯁꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯉꯥꯡꯗꯨꯅ ꯀꯣꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯈꯨꯜꯒ ꯈꯝꯕ ꯍꯣꯏꯒꯤ ꯈꯨꯜꯒ ꯄꯅꯥ ꯈꯥꯏꯗꯣꯛꯂꯒ ꯃꯨꯛꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯕꯥꯅ "ꯍꯣ ꯇꯅꯧꯕꯤ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦ ꯕꯦꯝꯃ, ꯈꯦꯛꯇ ꯂꯥꯎꯗ ꯇꯧꯔꯤꯗꯨꯕꯨ ꯂꯣꯏꯖꯔꯕꯗꯣ꯫ ꯁꯅꯥꯏ ꯕꯦꯝꯃ ꯉꯥꯏꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯃꯨꯛꯅꯥꯕꯨ ꯂꯣꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ꯫ ꯂꯣꯏꯔꯝꯈꯤꯔꯣꯏꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯨꯛꯅꯥ ꯌꯦꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯈꯥꯕꯅ "ꯇꯥꯆꯧ, ꯑꯩꯈꯣꯏꯅꯤꯕꯨ ꯉꯁꯤꯒꯤ ꯃꯨꯛꯅꯥꯁꯤ ꯌꯦꯡꯕ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯕꯣ?" "ꯇꯣꯛꯄ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯄꯥꯕꯅ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯑꯩꯈꯣꯏꯅꯤ ꯁꯦꯟꯅꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯆꯠꯅꯤꯡꯅ ꯃꯁꯥꯗꯨ ꯈꯣꯔꯣ ꯈꯣꯠꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯨꯁꯨꯗꯅ." "ꯃꯃꯥ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ꯫ ꯈꯝꯕꯒ ꯈꯥꯕꯒꯁꯨ ꯃꯄꯥꯅ ꯃꯃꯥꯗ ꯆꯩꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯈꯝꯕꯅ "ꯑꯣꯏꯔꯔꯣꯏ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯅꯣꯛꯂꯝꯃꯤ꯫ ꯊꯕꯥꯅ "ꯏꯊꯥ ꯃꯌꯥꯝ, ꯑꯩꯗꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯑꯃꯗꯤ ꯌꯥꯎꯔꯤ." ꯇꯅꯧꯕꯤꯅ "ꯀꯔꯥꯏꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯋꯥ ꯄꯦꯠꯈ꯭ꯔꯕꯦꯝꯃꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯣ? ꯇꯨ, ꯑꯥꯗꯒꯤ ꯈꯨꯗꯩ ꯑꯁꯪꯕ ꯁꯦꯠꯄꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯊꯣꯝꯕꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯅꯧꯕꯤꯅ "ꯊꯕꯥ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯗꯤ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯔꯣꯏꯀꯣ, ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤ." ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯌꯦꯡꯕꯗ ꯉꯛꯂꯤ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯧꯕꯅ "ꯊꯣꯝꯕ, ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯌꯥꯎꯕ ꯀꯩꯗꯧꯏ ꯍꯥꯏꯒꯦ?" "ꯇꯥꯗ, ꯈꯨꯔꯥ ꯂꯨꯈꯣꯏꯅ ꯌꯥꯔꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯕ ꯏꯍꯦꯟ ꯍꯦꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯉꯝꯈꯤꯗꯧ ꯃꯥꯜꯂꯤꯕꯣ." ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯏꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯅ "ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ, ꯃꯤꯅ ꯊꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯦꯕ." ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯑꯇꯣꯞꯄ ꯈꯨꯜꯅ ꯉꯝꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯇꯅꯧꯕꯤꯅ "ꯉꯁꯤꯒꯤ ꯃꯨꯛꯅꯥꯗꯣ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯅ ꯉꯝꯒꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ." ꯊꯕꯥꯅ "ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜꯅ ꯑꯗꯨꯝ ꯊꯣꯏꯅꯤ ꯈꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯔꯣ." ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯃꯁꯥꯅꯤꯅ ꯇꯨꯃꯤꯟꯅ ꯆꯥꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯄꯥꯗ ꯋꯥꯔꯧꯕ꯭ꯔꯣ? ꯑꯩꯁꯨ ꯈꯪꯏ, ꯅꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯥ ꯃꯁꯥꯟꯅꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯨꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ." ꯊꯝꯕꯥꯜꯅ "ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯨꯛꯅꯥ ꯃꯁꯥꯟꯅꯁꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯌꯥꯎꯒꯜꯂꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯔ ꯐꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯃꯃꯥ, ꯑꯉꯥꯡꯁꯤꯡꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ, ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯜꯂꯨ." "ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯒ ꯀꯣꯂꯤꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯅ ꯍꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯅꯧꯕꯤ ꯍꯣꯏꯁꯨ ꯃꯈꯣꯏ 3-4 ꯃꯈꯨꯠꯇ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯅ "ꯏꯇꯥ ꯃꯌꯥꯝ, ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯇꯝꯕꯗꯣ ꯑꯥꯗ ꯂꯥꯛꯏ." ꯇꯅꯧꯕꯤꯅ "ꯀꯔꯥꯏꯅꯣ? ꯑꯥꯗ ꯂꯥꯛꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯊꯣꯝꯕ ꯍꯣꯏꯅ ꯂꯥꯛꯄꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ "ꯏꯇꯥ ꯃꯌꯥꯝ, ꯊꯕꯥꯒꯤ ꯇꯝꯕ ꯑꯣꯏꯕꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯁꯤꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ?" ꯇꯅꯧꯕꯤꯅ "ꯍꯣꯏꯅꯦ, ꯑꯅꯤꯁꯤꯁꯨ ꯐꯅꯗꯨꯝ ꯁꯥꯎꯡ ꯁꯥꯕꯥꯟ ꯅꯤꯡꯊꯤꯖꯩꯅꯦ, ꯀꯥꯟꯅꯗꯦ꯫
ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯧꯁꯤꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯊꯣꯝꯕꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯇꯧꯕꯗꯤ ꯉꯝꯕꯖꯥꯠꯅꯤ ꯈꯥꯕꯅ ꯌꯥꯔꯤꯕꯣ ꯀꯧꯔꯤꯉꯩꯁꯤꯗ ꯃꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯍꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤ ꯎꯕꯗ ꯃꯃꯤ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ ꯊꯣꯝꯕꯅ ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯆꯤꯟ ꯏꯅꯥꯎꯅ ꯎꯌꯨꯡ ꯁꯥꯔꯒ ꯂꯩꯗꯨꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯊꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯂꯨꯈꯝꯗꯨ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤꯗꯤ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕꯗꯨ ꯌꯥꯎꯔꯝꯗꯦ ꯊꯣꯝꯕꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯕꯣ ꯊꯕꯥꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯁꯛꯈꯪꯅꯁꯤ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯁꯛꯇꯥꯛꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯊꯣꯝꯕꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯑꯒꯦ ꯑꯁꯪꯕꯤꯅ ꯏꯕꯨꯡꯁꯤꯡ ꯍꯌꯦꯡꯁꯨ ꯀꯣꯏꯊꯣꯔꯛꯄ ꯀꯥꯎꯒꯅꯨꯀꯣ ꯈꯝꯕꯅ ꯀꯥꯎꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯟꯈ꯭ꯔꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯅꯈꯤꯔꯝꯃꯤ ꯇꯅꯧꯕꯤꯁꯨ ꯃꯈ꯭ꯋꯥꯡꯗ ꯄꯨꯜ ꯑꯃ ꯌꯦꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯝꯃꯤ ꯇꯣꯂꯦꯅ ꯏꯆꯟꯇꯣꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯛꯂꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯆꯠꯈꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯈ꯭ꯔꯕꯅꯤ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯀꯣ ꯇꯅꯧꯕꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤ ꯎꯔꯨꯕꯗꯒꯤ ꯆꯥꯀꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯅꯔꯝꯃꯤ ꯈꯝꯕꯅ ꯇꯣꯝꯕ ꯑꯩꯗꯤ ꯇꯅꯧꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯅꯇꯩꯃ ꯑꯣꯏꯔꯁꯤꯔ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯁꯣꯝꯗ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏ ꯂꯩꯒꯦꯅ ꯀꯟꯅ ꯈꯜꯂꯤ ꯃꯗꯨ ꯌꯥꯔꯣꯏ ꯇꯣꯝꯕ ꯑꯍꯜ ꯑꯉꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯗꯤ ꯅꯇꯩꯃ ꯑꯣꯏꯔꯗꯕꯅꯤ ꯑꯇꯣꯞꯄ ꯃꯣꯏ ꯌꯦꯡꯉꯣ ꯌꯥꯔꯣꯏꯗ ꯇꯥꯆꯧ ꯑꯩꯕꯨ ꯑꯉꯥꯡꯅ ꯍꯥꯏꯗꯨꯅ ꯑꯐꯕ ꯈꯨꯗꯤꯡ ꯇꯥꯆꯧꯅ ꯑꯣꯏꯒꯦ ꯍꯥꯏꯗꯨꯗꯤ ꯀꯅꯥ ꯌꯥꯅꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯆꯝꯅ ꯋꯥ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ ꯈꯝꯕꯅ ꯉꯥꯏꯈꯣ ꯇꯣꯝꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯨꯄꯤꯒ ꯍꯥꯛꯇꯛꯀꯤ ꯈꯨꯠ ꯊꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯃꯤ ꯁꯛ ꯑꯗꯨꯅ ꯂꯧꯕꯗ ꯌꯥꯅꯔꯁꯤ ꯐꯔꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯇꯅꯧꯕꯤꯒꯤ ꯃꯐꯝꯗ ꯍꯪꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯒ ꯊꯣꯝꯕꯒꯗꯨ ꯊꯣꯡ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯕꯥ ꯅꯪꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯏꯃꯥꯒ ꯇꯣꯏꯅ ꯈꯠꯅꯗꯧ ꯃꯥꯜꯂꯤꯕꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯣ ꯏꯃꯥꯅꯕꯨ ꯑꯩꯁꯦ ꯂꯨꯅꯕꯨ ꯇꯧꯕꯤꯔꯕ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯏꯟꯗꯧꯔꯤꯅꯤ ꯑꯁꯦꯡꯕꯔꯣ ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ ꯃꯥꯟꯗꯦꯗ ꯑꯗꯨꯗ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯣ ꯌꯥꯝ ꯊꯥꯖꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯀꯅꯥꯕꯨ ꯈꯣꯏꯗꯥꯏ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯅꯧꯕꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯤꯡꯉꯛ ꯃꯤꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡ ꯑꯅꯤ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯅꯣ ꯑꯩꯗꯤ ꯏꯕꯨꯡ ꯑꯅꯤꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯣꯏꯅ ꯈꯟꯖꯩ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯈꯥꯕꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯂꯣꯏꯔꯦ ꯍꯩꯍꯩꯗꯦꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯗꯤ ꯏꯕꯨꯡ ꯑꯅꯤ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯜ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯊꯕꯥ ꯌꯨꯝꯗ ꯆꯪꯉꯁꯤ ꯍꯣꯏ ꯇꯥ ꯊꯣꯝꯕ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯋꯥꯔꯤ ꯐꯥꯎ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯆꯪꯂꯁꯤꯅ ꯄ꯭ꯔꯣꯛ ꯆꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯇꯥ ꯊꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤ ꯑꯩ ꯃꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯀꯤꯖꯩꯌꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯦ ꯇꯅꯧꯕꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯉꯣꯟꯗ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯍꯪꯒꯠꯄ ꯉꯝꯗꯈꯩ ꯅꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯅꯧꯕꯤꯗꯨ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯌꯨꯝ ꯆꯪꯉꯁꯤ ꯍꯣꯏꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯈꯝꯕꯅ ꯆꯠꯂꯁꯤꯅ ꯑꯩꯗꯤ ꯌꯨꯝꯗꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯈꯥꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏꯗꯦꯍꯦ
Asi haiduna makoy ahumsu mayum lamda halasi haiduna mayum tamna laklami. Lakpagi lambida khabana thombada ngasai thokiba thogdoktu tamlami. Madu tabada thombadu ingangakna masin manawda yenglami. Khambana kori mi yengo. Nati adumaina hekta hairadi kanagi nupini yaraktuino. Adusu noina chinanawna. Tanubina nakoy nise ngawbu ngawrana khalamani. Asi haiduna thombadu masin manawda yenglaga pangnoto noklami. Asamna matam khara hawkhri. Masin manawdu tanubigi thoina wakhal tawrutri. Madugi mahut mapabung khangangana lona khulgi lampakta mungna sanaba hehek yawrammi. Thombana idaw nakoy nasinanawna nakoy papa khangandabi mungna sanarisha khanglabadi soiduna shalantanam soirego. Khambana adugi wabu khangandraga lori. Khabana aduni pabanabu khangradi adum sanaba yai kashu kaideba. Asi haiduna masil manawdu thausadana mukna sanabadu yawrammi. Adubu numit adudi makoy nigi laibak thiba numit oirammi. Makoy anina mukna sanaribadu mapabungna urammi. Lukoy sauna masanupa anina mukna sanariba domda thuna yangna changsillammi. Asoba atomba ipa ni yade hairamuktada nakoy ani aigi mathakta thabak tawrisi garido. Khambaga khabagadu mapagi khonjel tabada mukna sanabagi sajel semlambadu chap chap leplammi. Aduga mapabungna kina yengtuna leirammi. Lukoyna nakoy ani yumda handanjilab khangani. Asi hairamlaga lukoydu sauna mayumlamda satkirammi. Taso ibani ngasidi yum hanjimda soiroi pabagi lichai chaba. Ibo ngasidi ibani gi lebuk thiba haibdo oirabani. Yum hanjimda thuobamdi dorani. Asi haiduna anidu mayum hanjinba kiduna hallaroi shira haina hainarammi. Adubu hek hanjil haudabada maduni hena phibam charoi khangbana anidu tanna tanna mayumlamda laklammi. Lau 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 yam thuna lau ne. Khambaga khabagadu mapabungna yamna thuna lau haibadu tabada ngahak yengnarammi. Aduga jelasi haibagum ingit tawnarammi. Madu khangladuna lukoydu matungna lotlamba lisaidu thangatlaga masanupa anidu tamna tanarammi. Anidusu mapana tanarakpaduda leizabi thaduna senkhirammi. Thambalna aidi bako makoy mapa masasibu karmana mi thadabu makhal taduna ne thar leigatabadu khangshi. Asi haiduna thambaldu sorsangna hondoklaga imungda sangkhirammi. Asomtana tanabudu warduna lukoydu chapleplammi. Aduga makhuda sauraga sorsangna honduna leirammi. Madu ubada masanupa anidusu jelambadu leplaga sor hondoktuna leirammi. Hai nakoy ani yam thuna lau. Khabana baba lau hardi lisaidu thabu. Hai lau haidi lau ne. Khambana baba lisaidu pardi lakpa ngamoi. Lukoy masa anigi wadu tabada lisaidu leimaida thadarammi. Madu ubada anidu tapna mapagi manakta changlaklammi. Madu ubada lukoydu leimaidagi lisaidu tapai katlaga masanupa anida kandogi tawrammi. Madu ubada anidusu hut thadana amuk senkhirammi. Hai napa thangnabani noi noyum nanjilo khangani noi. Asi haiduna lukoydu mayumlamda sauna satkhirammi. Asomdana masin manaw anidu maikay salay khangda kisalakpada khambana nupi amada waisilami. Sanarayna ayma kanano ne. Asi haiduna nupidu laymayda tusilami. Khambana ichal soybani sopro. Asi haiduna khambadu sanaray bahugot pigi tawrami. Adubu khambadu sanaray ubada mamilak thoktun yenglaga layrammi. Matawduda khambadu machin melaga mayambagi matawdu yenglaga layrammi. Sanarayna ibu yarani. Asi haiduna khambana pairiba magi makhutu chingnabu hotnarammi. Khamba sanarina chinglakpaduda wakhal laktuna sanarigi makhutu phatlawna thadoklammi. Khambana saw chilaktu hotri kishu kaidida. Asi haiduna sanaraidu praprak chatkhirammi. Khamba sanarina chakhibadu mamikuptana yenglaga lehaurammi. Khabana khara yengadi yarida awubai khoigisu khara khalu kaidoge. Namito usilagi hek layo. Asi hairamlaga khambadu mayumlamda chatkhirammi. Khaba mayamagi matawduda noklaga mayamagi tungda inakhirammi. Asomdana lukoyna pipi kamlaga changlakpadu ubada thambaldu mapurabina phamnaba phida tharammi. Makhoi babungsu angan sigane chape mane oiba.
ꯃꯁꯤꯕꯨ ꯑꯩꯅ ꯃꯥꯟꯅꯅꯤꯡꯗꯅ ꯃꯥꯟꯅꯕ꯭ꯔꯣ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯛꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯁꯥꯟꯅꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗꯕꯨ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯣꯏꯁꯤ ꯌꯥꯔꯤꯁꯦ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯛ ꯁꯥꯟꯅꯖꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯑꯩꯅ ꯌꯥꯗꯦꯅꯦ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯨꯛꯅ ꯁꯥꯟꯅꯕꯗ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯃꯊꯕꯥꯛꯇ ꯏꯄꯣꯝ ꯆꯪꯗꯨꯅ ꯁꯤꯈꯤꯕꯗꯨ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯈꯝꯕꯒ ꯈꯥꯕꯒꯁꯨ ꯆꯪꯂꯛꯄꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯅꯈꯥꯗ ꯂꯩꯁꯤꯟꯗꯨꯅ ꯇꯥꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯂꯅꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯃꯥ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯨꯛꯅ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯆꯥꯁꯤꯡꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯇꯥꯔꯤꯕ ꯑꯅꯤꯗꯨ ꯃꯄꯥ ꯆꯪꯈ꯭ꯔꯦ ꯈꯪꯕꯒ ꯌꯦꯅꯈꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯦꯅꯈꯥꯗꯨꯗ ꯀꯩꯗꯧꯔꯤꯕ ꯈꯥꯕꯅ ꯏꯃꯥ ꯄꯥꯕꯅ ꯆꯪꯈꯤꯕ ꯉꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯁꯨꯅꯤ ꯅꯄꯥꯕꯨꯡꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯄ ꯀꯩꯗꯧꯒꯦ ꯑꯔꯦꯝꯕꯗ ꯅꯄꯥꯕꯨꯡꯁꯨ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯉꯥꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯉꯥꯡꯗꯨ ꯂꯩꯔꯕꯗꯨꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯈꯝꯕꯅ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯂꯝꯄꯥꯛꯇ ꯅꯝꯅꯔꯨꯕꯒ ꯄꯥꯕꯅ ꯑꯃꯨꯛ ꯇꯥꯟꯅꯕꯒ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯋꯣꯏꯕ ꯑꯝꯇ ꯇꯧꯗꯅ ꯃꯇꯝꯁꯦ ꯃꯥꯡꯍꯜꯂꯒ ꯆꯥꯛꯇ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯂꯝꯄꯥꯛꯇ ꯃꯌꯥꯝꯅ ꯃꯨꯛꯅ ꯁꯥꯟꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯇꯥꯆꯧ ꯃꯌꯥꯝꯅ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯌꯦꯡ ꯂꯩꯕꯁꯦ ꯀꯌꯥ ꯄꯦꯟ ꯐꯥꯠꯇꯦꯗ ꯈꯝꯕꯅ ꯅꯪꯗ ꯅꯠꯇꯦꯕꯣ ꯑꯩꯁꯨꯅꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯌꯨꯝꯗ ꯄꯥꯕꯅ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯌꯦꯡꯕ ꯇꯥꯕꯅꯤ ꯇꯥꯆꯧ ꯑꯩꯗꯤ ꯄꯥꯕꯅ ꯉꯥꯡꯒꯦ ꯉꯥꯡꯁꯅꯨ ꯐꯨꯒꯦꯁꯨ ꯐꯨꯁꯅꯨ ꯍꯦꯛꯇ ꯌꯥꯎꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ ꯈꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯅꯥꯎꯅ ꯌꯥꯎꯈꯤꯕꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ ꯊꯣꯝꯕꯅ ꯏꯇꯥꯎ ꯅꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯨꯛꯅ ꯁꯥꯟꯅꯕ ꯌꯥꯎꯔꯤꯁꯦ ꯏꯄꯟ ꯑꯃ ꯎꯔꯗꯤ ꯁꯥ ꯂꯥꯟ ꯇꯥꯔꯣꯏꯗ꯭ꯔꯣ ꯈꯝꯕꯅ ꯏꯇꯥꯎ ꯄꯥꯕꯒꯤ ꯋꯥꯕꯨ ꯈꯔ ꯆꯩꯔꯒ ꯑꯗꯨꯃꯉꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤ ꯋꯥ ꯑꯃ ꯇꯥꯛꯇꯣꯛꯆꯒꯦꯅ ꯃꯃꯥ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯅ ꯋꯥꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯛꯂꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯈꯠꯂꯤꯕ ꯁꯥꯎꯇ ꯋꯥꯗꯨꯗꯤ ꯍꯥꯏꯔꯛꯇꯕꯅ ꯐꯠꯇ꯭ꯔꯣ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯍꯧꯗꯣꯔꯛꯀꯦ ꯈꯜꯂꯝꯕꯗꯨ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯀꯩꯗꯧꯔꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯡꯗꯨ ꯀꯨꯞꯅ ꯇꯦꯝꯈꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯃꯇꯥꯔꯩ ꯈꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯝꯕꯗꯨ ꯃꯃꯤ ꯀꯨꯞꯇꯅ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯝꯕꯅ ꯏꯇꯥꯎ ꯀꯥꯏꯗ ꯅꯪ ꯌꯦꯡꯗꯨꯕꯣ ꯈꯥꯕꯅ ꯌꯥꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯍꯨꯕꯤꯁꯤꯗꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯁꯅꯥꯔꯩꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯝꯕꯗ ꯌꯦꯡꯂꯝꯃꯤ ꯑꯁꯤꯅ ꯀꯔꯝꯕ ꯁꯔꯛꯇ ꯍꯥꯏꯖꯤꯟꯗꯅ ꯊꯦꯡꯅꯔꯨꯏꯕ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯀꯣꯂꯨꯞꯇꯣ ꯅꯨꯄꯥ ꯐꯥꯔꯒ ꯌꯧ ꯏꯟꯕ ꯌꯥꯝ ꯆꯠꯅꯕꯅꯤ ꯑꯗꯨꯒꯤꯅꯤ ꯈꯥꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯣꯏꯕ꯭ꯔ ꯅꯤꯡꯉꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯅꯣꯛꯂꯒ ꯃꯌꯥꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯨꯝ ꯄꯣꯞ ꯊꯥꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕꯅ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯊꯣꯝꯕꯅ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗꯣ ꯐꯥꯒꯤꯒꯤ ꯋꯥ ꯃꯥꯟꯕꯤ ꯋꯥꯅꯤꯅꯦ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯀꯣꯂꯨꯞꯇꯣ ꯅꯨꯄꯥ ꯑꯄꯪꯕ ꯐꯥꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯅꯪꯁꯨ ꯐꯥꯖꯈꯤꯁꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕ ꯊꯣꯝꯕꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯈꯝꯕꯅ ꯍꯦꯔꯥ ꯃꯥꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯐꯥꯁꯅꯨ ꯑꯩꯅ ꯉꯝꯂꯒ ꯃꯥꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯅ ꯈꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ
ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥ, ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯗꯣ ꯏꯔꯥꯛ ꯂꯥꯛꯇꯦ, ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ? ꯍꯣꯏ ꯏꯕꯦꯝꯃ, ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯝꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯜꯅ ꯃꯨꯛꯅꯥ ꯉꯝꯕꯗꯨꯗ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯌꯥꯝ ꯍꯣꯠꯅꯔꯦ ꯍꯥꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯣ? ꯁꯨꯝ ꯂꯥꯛꯇꯕꯗꯨꯗ ꯍꯪꯕꯅꯤꯗ꯫ ꯑꯩꯗꯤ ꯃꯗꯨ ꯃꯥꯟꯗꯦꯕꯣ, ꯆꯤꯡꯅꯕ ꯑꯃ ꯂꯩ꯫ ꯇꯅꯧꯕꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯇꯅꯧꯕꯤꯗ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯗꯦꯀꯣ, ꯋꯥ ꯊꯩꯗꯣꯛꯄꯤꯒ ꯇꯧꯔꯗꯅ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯗꯨ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯈꯥꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯂꯣꯠꯂꯤꯕꯅꯦꯕ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ, ꯑꯗꯨꯅꯅꯤ꯫ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ꯫ ꯑꯁꯦꯡꯕꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯇꯅꯧꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯝꯕꯅ ꯁꯅꯥꯔꯩꯒꯤ ꯃꯇꯥꯔꯣꯏ ꯑꯃꯗ ꯈꯝꯕꯒꯤ ꯋꯥꯐꯝꯗꯨ ꯁꯅꯥꯔꯩꯗ ꯍꯥꯏꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ, ꯏꯕꯨꯡ, ꯏꯇꯥ ꯁꯅꯥꯔꯩꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯒꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥ ꯌꯥꯝꯅ ꯄꯦꯠꯄꯅꯤ, ꯌꯥꯔꯛꯀꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯏꯆꯥ, ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯆꯠꯈꯤꯕꯒ ꯈꯝꯕꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯝꯕꯗꯨ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯏꯇꯥꯎ, ꯋꯥꯗꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇ ꯍꯧꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯁꯅꯥꯔꯩꯗ ꯈꯝꯕꯒꯤ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯩꯍꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯈꯨꯟꯗꯣꯟꯒꯤ ꯃꯃꯥꯏꯒ ꯇꯃꯪ ꯇꯃꯪ ꯂꯥꯎꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯏꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯌꯥꯎꯃꯤꯟꯕ ꯌꯥꯔꯅꯤ꯫ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯂꯩꯍꯥꯎ ꯁꯅꯥꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯝꯕꯒ ꯁꯅꯥꯔꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯒ ꯈꯥꯕꯒꯗꯨ ꯊꯕꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕ, ꯇꯅꯧꯕꯤꯁꯤ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯣ, ꯑꯩꯁꯨ ꯊꯕꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯊꯕꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ, ꯊꯣꯝꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯅꯧꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕꯅ, ꯏꯆꯥ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯦ ꯍꯥꯏꯁꯤꯕꯣ? ꯏꯕꯨꯡ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯃꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯒ ꯇꯅꯧꯕꯤꯒꯁꯨ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯎꯍꯜꯂꯁꯤꯕ꯫ ꯃꯃꯥ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯗ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯃꯥꯗ ꯃꯄꯥꯕꯨꯡꯕꯨ ꯀꯨꯝꯍꯩꯗꯨꯕꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯊꯣꯛꯈꯣ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯇꯛꯃꯟꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯀꯨꯝꯍꯩ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯨꯝꯍꯩ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯌꯥꯎꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯍꯩꯕ ꯂꯧ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯛꯅꯥ ꯂꯝꯕꯥꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯅꯍꯥꯟ ꯃꯈꯩ ꯃꯄꯥ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯨꯔꯦ꯫ ꯐꯔꯦ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯕꯁꯤ ꯃꯅꯤꯡ ꯊꯨꯡꯂꯁꯅꯨ꯫ ꯑꯁꯤ ꯈꯟꯅ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠꯇꯒꯤ ꯍꯔꯥꯎꯕꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯐꯝꯕ ꯑꯍꯜ ꯈꯔꯅ ꯂꯨꯈꯣꯏꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯈꯝꯕ ꯍꯣꯏꯒꯤ ꯈꯨꯜꯅ ꯉꯝꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯅ, ꯃꯨꯛꯅꯥꯒꯤ ꯀꯨꯝꯍꯩꯗꯤ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩ ꯑꯃꯗꯤ ꯂꯩꯔꯤ꯫ ꯈꯝꯕꯅ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯕꯒ ꯄꯥꯕꯅ
ꯁꯥꯟꯊꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯨꯝꯍꯩ ꯂꯣꯏꯔꯛꯄꯗ ꯃꯄꯥꯅ ꯆꯩꯕꯤꯔꯅꯤ ꯈꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯩꯅꯤꯡꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡꯗꯨ ꯂꯤꯆꯩ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯈꯝꯕꯒ ꯈꯥꯕꯒꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛꯇꯨ ꯃꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯂꯨꯈꯣꯏ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗ ꯂꯤꯆꯩꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯆꯥꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯏꯄꯥ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥꯅꯤꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯌꯦꯠꯂꯔꯣꯏ ꯈꯝꯕꯒ ꯈꯥꯕꯒꯅ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ